ꯂꯦꯡꯁꯟ ꯕ꯭ꯔꯦꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯥꯔꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯖꯔꯛꯂꯤ ꯐꯤꯂꯝ ꯑꯁꯤ ꯔꯥꯖꯁꯊꯥꯟꯒꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯤ ꯁꯨꯞꯅꯒꯤ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯙꯅꯛ ꯀꯧꯏ ꯙꯅꯛ ꯍꯥꯏꯕꯗꯤ ꯆꯨꯝꯊꯥꯡ ꯍꯥꯏꯕꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯃꯆꯦꯅ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥꯗ ꯄꯨꯟꯅ ꯆꯨꯝꯊꯥꯡꯒꯤ ꯃꯆꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯅ ꯆꯨꯝꯊꯥꯡ ꯎꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯆꯦꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕꯒꯦ ꯍꯥꯏꯕꯗꯨ ꯐꯤꯂꯝ ꯑꯁꯤꯗ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯦ ꯄꯔꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯃꯆꯦ ꯄꯔꯤꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯕꯦꯁ ꯑꯦꯛꯇꯔ ꯁꯥꯔꯨꯛ ꯈꯥꯟ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯁꯣꯇꯨꯅꯗꯤ ꯏꯟꯗꯤꯌꯥꯒꯤ ꯕꯦꯁ ꯑꯦꯛꯇꯔꯁꯤ ꯁꯜꯃꯥꯟ ꯈꯥꯟꯅꯤ ꯍꯥꯏꯅ ꯃꯔꯩ ꯌꯦꯠꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯇꯨ ꯑꯃꯗꯤ ꯄꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯔꯥ ꯗꯨꯡꯒꯥꯔꯥꯝ ꯎꯠꯂꯛꯏ ꯗꯨꯡꯒꯥꯔꯥꯝ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯆꯔꯄꯥꯏ ꯑꯃꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯗꯨꯡꯒꯥꯔꯥꯝꯒꯤ ꯅꯨꯄꯤ ꯒꯧꯔꯤꯅ ꯃꯌꯥꯝꯒꯤ ꯑꯌꯨꯛꯀꯤ ꯆꯥꯅꯅꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯁꯤꯟ ꯂꯥꯡꯂꯤ ꯁꯣꯇꯨꯅ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯆꯥꯛ ꯆꯥꯕ ꯊꯣꯔꯛꯄ ꯃꯇꯝꯗꯅ ꯒꯧꯔꯤꯅ ꯃꯥꯅ ꯍꯧꯔꯤꯕ ꯇꯟꯁꯤꯡ ꯑꯗꯨ ꯇꯤꯐꯤꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯟ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯁꯣꯇꯨꯗꯅ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯅꯨꯡꯁꯤꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯔꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯆꯥꯛ ꯆꯥꯕ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯒꯧꯔꯤꯅ ꯁꯨꯞꯅꯒꯤ ꯇꯟ ꯑꯃꯈꯛꯇꯪ ꯃꯈꯣꯏ ꯑꯅꯤꯒꯤ ꯄ꯭ꯂꯦꯠꯇ ꯍꯥꯞꯄꯒ ꯍꯥꯏꯔꯤ ꯇꯟ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯔꯣ ꯁꯣꯇꯨꯗꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯠꯇꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯄ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯃꯟꯗꯣꯝꯆꯥ ꯒꯧꯔꯤꯗ ꯍꯥꯏꯔꯤ ꯆꯤꯟꯊꯤꯕꯤ ꯇꯤꯐꯤꯟꯗꯅ ꯇꯟ 5 ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯤꯜꯂꯤ ꯒꯧꯔꯤꯅꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯃꯃꯤꯠ ꯎꯅ ꯎꯗꯕ ꯁꯥꯁꯤꯟꯅꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯗꯅꯕ ꯀꯗꯔ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯤ ꯑꯗꯨꯒ ꯄꯤꯔꯛꯂꯤꯕ ꯇꯟ ꯑꯃꯗꯨ ꯇꯨꯃꯤꯟꯅ ꯆꯥꯎ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯈꯨꯔꯥ ꯗꯨꯡꯒꯥꯔꯥꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯇꯨꯅ ꯆꯥꯟꯗꯤ ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯑꯒ ꯇꯣꯁ ꯇꯧꯏ ꯁꯣꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩꯅ ꯇꯣꯁ ꯉꯝꯃꯕꯅꯤꯅ ꯁꯜꯃꯥꯟ ꯈꯥꯟꯒꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯂꯤꯕꯤꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄꯔꯤꯅ ꯋꯥꯔꯤ ꯂꯤꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯂꯥꯛꯃꯤꯟꯅꯔꯤ ꯁꯣꯇꯨꯗꯤ ꯁꯜꯃꯥꯟ ꯈꯥꯟꯒꯤ ꯑꯦꯛꯁꯟꯗ ꯉꯥꯎꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯤ ꯇꯥꯅ ꯐꯨꯅꯕꯒꯤ ꯑꯦꯛꯇꯤꯡ ꯇꯧꯔꯤ ꯔꯥꯖꯁꯊꯥꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯃꯔꯨꯚꯨꯃꯤꯅꯤ ꯏꯍꯥꯡ ꯍꯥꯡꯕ ꯎ ꯋꯥ ꯍꯧꯗꯕ ꯏꯀꯣꯛ ꯀꯣꯛꯄ ꯌꯦꯡꯉꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯂꯩꯉꯣꯏ ꯉꯥꯛꯇ ꯉꯥꯏꯕ ꯃꯐꯝꯅꯤ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕ ꯂꯩꯉꯣꯏ ꯃꯔꯛ ꯑꯁꯤ ꯐꯥꯎꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯅ ꯁ꯭ꯀꯨꯜ ꯀꯥꯅꯅꯕ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯄꯔꯤꯒꯤ ꯀ꯭ꯂꯥꯁꯔꯨꯝꯅꯤ ꯑꯣꯖꯥꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯛꯂꯤ ꯄꯔꯤꯒꯤ ꯇꯔꯟ ꯌꯧꯔꯛꯄ ꯃꯇꯝꯗꯅ ꯑꯣꯖꯥꯅ ꯄꯔꯤꯗ ꯌꯦꯡꯂꯒ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯄꯔꯤ ꯅꯪꯁꯦ ꯂꯥꯏꯔꯤꯛꯇ ꯅꯠꯇꯅ ꯑꯇꯩ ꯍꯤꯔꯝꯗꯁꯨ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯅꯤ ꯄꯔꯤꯗꯤ ꯃꯥꯒꯤ ꯔꯤꯖꯜ ꯑꯗꯨ ꯎꯔꯒ ꯑꯣꯖꯥ ꯎꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯅꯣꯛꯃꯤ ꯇꯧꯖꯔꯤ ꯃꯊꯪꯗꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯄꯔꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯜꯂꯛꯂꯒ ꯍꯥꯏꯔꯤ ꯁꯣꯇꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯇ 0 ꯐꯪꯉꯒ ꯑꯩ ꯐꯦꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯐꯦꯜ ꯑꯣꯏꯔꯕꯅꯤನ ꯑꯩꯈꯣꯏ ꯑꯅꯤ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯅꯤ ꯁꯣꯇꯨꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯍꯥꯏꯖꯩ ꯏꯆꯦꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯗꯤ ꯑꯩꯅ ꯀ꯭ꯂꯥꯁꯀꯤ ꯇꯣꯞꯄꯔ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯁ꯭ꯀꯨꯜ ꯍꯟꯈꯤꯕ ꯃꯇꯝꯗꯁꯨ ꯄꯔꯤꯅ ꯁꯣꯇꯨꯒꯤ ꯃꯈꯨꯠ ꯁꯝꯃꯒ ꯃꯌꯨꯝ ꯌꯧꯅꯅꯕ ꯇꯞꯅ ꯍꯟꯃꯤꯟꯅꯈꯤ ꯁꯣꯇꯨꯗꯤ ꯀ꯭ꯂꯥꯁꯇ ꯃꯆꯦꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯅꯤ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯔꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯄꯔꯤꯅꯗꯤ ꯑꯪꯀꯒꯤ ꯁꯨꯝꯂꯛ ꯑꯃꯠꯇ ꯐꯥꯎꯕ ꯈꯪꯗꯕ ꯅꯪꯅ ꯀꯝꯗꯧꯅ ꯇꯣꯞꯄꯔ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯂꯛꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯄꯔꯤꯅꯗꯤ ꯃꯈꯣꯏꯗꯒꯤ ꯊꯩꯗꯣꯛꯑꯒ ꯆꯠꯅꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯁꯣꯇꯨꯅꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯎꯠꯇꯅ ꯒꯝ ꯆꯪꯁꯤꯟꯈꯤ ꯄꯔꯤꯅꯗꯤ ꯁꯣꯇꯨꯗ ꯆꯪꯁꯤꯟꯈꯤꯅꯨ ꯐꯨꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯥꯝꯖꯩ ꯑꯗꯨꯕꯨ ꯁꯣꯇꯨꯅꯗꯤ ꯇꯥꯈꯤꯗꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨꯅ ꯁꯣꯇꯨꯒꯤ ꯂꯝꯕꯤ ꯊꯠꯂꯤ ꯃꯃꯤꯠ ꯎꯗꯕ ꯁꯣꯇꯨꯒꯤ ꯃꯈꯣꯡꯗ ꯈꯨꯔꯣꯛ ꯊꯥꯡꯂꯒ ꯂꯩꯕꯥꯛꯇ ꯏꯟꯊꯨꯔꯝꯃꯤ ꯁꯣꯇꯨꯁꯨ ꯍꯟꯗꯦ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯅꯪꯅ ꯃꯃꯤꯠ ꯎꯗꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯕꯨ ꯂꯩꯃꯥꯏꯗ ꯏꯟꯊꯨꯔꯕꯅꯤꯅ ꯅꯪꯗꯤ ꯍꯔꯥꯎꯔꯝꯃꯅꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕꯒ ꯄꯥꯟꯅꯕ ꯉꯝꯗ꯭ꯔꯒ ꯑꯁꯣꯟꯕ ꯊꯤꯔꯒ ꯈꯠꯅꯕ ꯍꯧꯔꯤꯗꯨ ꯏꯀꯥꯏꯗ꯭ꯔꯥ ꯄꯔꯤꯗꯤ ꯁꯣꯇꯨꯗ ꯂꯦꯞꯄꯣ ꯍꯥꯏꯅ ꯈꯥꯝꯖꯩ ꯑꯗꯨꯕꯨ ꯁꯣꯇꯨꯗꯤ ꯋꯥ ꯉꯥꯡꯕ ꯍꯧꯈ꯭ꯔꯕꯗꯤ ꯂꯦꯞꯄ ꯍꯩꯕ ꯅꯠꯇꯦ ꯁꯣꯇꯨꯒꯤ ꯋꯥꯉꯥꯡꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯁꯣꯇꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯇꯨ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯌꯨꯝ ꯍꯜꯂꯛꯈꯤ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯈꯨꯔꯥꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯤ ꯉꯁꯤꯁꯨ ꯃꯤꯅ ꯃꯨꯟꯕ ꯌꯥꯎꯔꯕ
ꯄꯔꯤꯅꯗꯤ ꯁꯥꯎꯅ ꯆꯩꯔꯤ ꯃꯆꯤꯟꯁꯦ ꯉꯥꯛꯇꯪꯗ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯃꯥꯅ ꯃꯆꯤꯟ ꯌꯥꯎꯕ ꯍꯦꯟꯃꯟꯕꯒꯤꯅꯤ ꯃꯤꯅ ꯃꯐꯤ ꯃꯨꯟꯕꯤꯍꯧꯔꯤꯗꯣ ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯃꯤꯠ ꯎꯗꯦ ꯑꯗꯨꯅ ꯐꯤꯔꯣꯟ ꯁꯦꯠꯄ ꯁꯦꯠꯇꯕ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯈꯦꯟꯅꯕ ꯂꯩꯇꯦ ꯑꯩꯗꯤ ꯀꯩꯝꯇ ꯎꯕꯤꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯗꯨꯡꯒꯥꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯦꯞꯄꯣ ꯅꯐꯤ ꯅꯔꯣꯟ ꯍꯣꯡꯗꯣꯛꯑꯒ ꯁꯠ ꯊꯣꯔꯛꯑꯣ ꯅꯟꯗꯣꯝꯆꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯍꯧꯔꯁꯤ ꯃꯥ ꯂꯥꯛꯂꯗꯤ ꯆꯠꯀꯦ ꯌꯥꯔꯛꯑꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯄꯔꯤ ꯁꯣꯇꯨ ꯃꯈꯨꯔꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯟ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯂꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯌꯧꯁꯤꯜꯂꯛꯄꯗꯅ ꯍꯣꯜꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯝꯃꯤꯕ ꯐꯤꯂꯝꯒꯤ ꯄꯣꯁꯇꯔꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯄꯔꯤꯗꯤ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯐꯤꯂꯝꯒꯤ ꯃꯃꯤꯡꯁꯤꯡ ꯄꯥꯔꯤ ꯁꯣꯇꯨꯗꯤ ꯃꯥꯒꯤ ꯁꯜꯃꯥꯟ ꯈꯥꯟꯒꯤ ꯐꯤꯂꯝꯒꯤ ꯄꯣꯁꯇꯔ ꯊꯦꯠꯄ꯭ꯔꯥ ꯍꯪꯂꯤ ꯑꯗꯨꯕꯨ ꯐꯤꯂꯝꯒꯤ ꯄꯣꯁꯇꯔ ꯃꯌꯥꯝꯗꯨꯒꯤ ꯅꯥꯀꯟꯗ ꯁꯥꯔꯨꯛ ꯈꯥꯟꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯄꯣꯁꯇꯔ ꯑꯃ ꯊꯦꯠꯂꯝꯃꯤ ꯄꯣꯁꯇꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯤ ꯃꯤꯠ ꯗꯥꯟ ꯇꯧꯔꯒ ꯃꯤꯠ ꯎꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯕꯤꯔꯛꯎ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯥꯏ ꯁꯔꯖꯔꯤꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯑꯃꯁꯨ ꯌꯥꯎꯔꯤ ꯄꯔꯤꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯦꯔꯣꯅ ꯃꯤꯠ ꯎꯗ꯭ꯔꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯁꯔꯖꯔꯤꯒꯤꯗꯃꯛꯇ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯇꯧꯔꯝꯕꯁꯤꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯐꯤꯂꯝ ꯍꯧꯔꯦ ꯄꯔꯤꯅꯗꯤ ꯐꯤꯂꯝꯗ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗ ꯇꯥꯍꯜꯂꯤ ꯐꯤꯂꯝ ꯌꯦꯡꯕꯒꯤ ꯃꯍꯥꯎ ꯃꯃꯤꯠ ꯎꯖꯗ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥꯕꯨꯁꯨ ꯐꯪꯍꯜꯂꯤ ꯐꯤꯂꯝ ꯂꯣꯏꯔꯒ ꯃꯌꯨꯝ ꯍꯟꯅꯅꯕ ꯊꯣꯛꯅꯔꯛꯄ ꯃꯇꯝꯗꯅ ꯁꯣꯇꯨꯒ ꯃꯈꯨꯔꯥꯒꯗꯤ ꯐꯤꯂꯝꯒꯤ ꯍꯦꯔꯣꯅ ꯇꯧꯈꯤꯕ ꯑꯦꯛꯁꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯄꯔꯤꯗꯤ ꯅꯥꯀꯟꯗ ꯆꯦꯟꯊꯣꯔꯛꯂꯒ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯁꯥꯔꯨꯛ ꯈꯥꯟꯒꯤ ꯃꯤꯠꯀꯤ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯄꯣꯁꯇꯔ ꯑꯗꯨ ꯅꯤꯡꯊꯤꯅ ꯐꯛꯂꯥꯡꯗꯒꯤ ꯁꯦꯠꯊꯠꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯧꯔꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯨꯡꯒꯥꯔꯥꯝ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯤꯖꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯅꯣꯟꯊꯔꯒ ꯆꯪꯂꯛꯈꯤ ꯃꯈꯣꯏ ꯎꯕ ꯃꯇꯝꯗ ꯒꯧꯔꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯤꯡꯁꯤꯕꯨꯗꯤ ꯐꯔꯦꯅꯦ ꯑꯍꯜ ꯅꯪꯅ ꯀꯔꯤ ꯋꯥꯈꯜꯗ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯂꯨꯔꯤꯅꯣ ꯐꯤꯂꯝꯒꯤ ꯇꯤꯀꯦꯠꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯀꯛꯂꯨꯔꯤꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯏꯃꯨꯡꯒꯤꯅꯤ ꯍꯥꯏꯗꯅ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯔꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯐꯤꯂꯝ ꯌꯦꯡꯕꯒ ꯆꯠꯊꯣꯛꯇꯅ ꯉꯁꯤꯗꯤ ꯆꯥꯛ ꯑꯃꯠꯇ ꯆꯥꯔꯨꯅꯨ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯟꯗꯣꯝꯆꯥꯒꯤ ꯃꯇꯧ ꯎꯔꯨꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯆꯤꯟ ꯃꯦꯜꯂꯒ ꯁꯤꯊ ꯅꯣꯛꯂꯤ ꯃꯟꯗꯣꯝꯆꯥꯅ ꯆꯥꯛ ꯊꯣꯡꯗꯅ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯃꯈꯨꯔꯥ ꯗꯨꯡꯒꯥꯔꯥꯝꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯍꯧꯕ ꯆꯥꯅꯕ ꯈꯔ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯟꯅꯗꯅ ꯌꯥꯝꯃꯕꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯅꯣꯛꯅ ꯆꯥꯃꯤꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯁꯣꯇꯨꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯍꯪꯂꯛꯏ ꯀꯀꯥꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯏꯃꯨꯡꯗꯇ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯨꯡꯒꯥꯔꯥꯝꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯊꯕꯛ ꯌꯥꯝꯅ ꯁꯨꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯁꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯗꯣꯛꯇꯔꯅ ꯑꯩꯉꯣꯟꯗ ꯑꯔꯨꯝ ꯑꯌꯥꯡ ꯊꯕꯛ ꯁꯨꯒꯅꯨ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯄꯒ ꯂꯩꯒꯅꯨ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅꯅꯤ ꯑꯩꯅ ꯏꯃꯨꯡꯗꯇ ꯂꯩꯔꯤꯁꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯌꯥꯝ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯔꯤꯅ ꯁꯥꯔꯨꯛ ꯈꯥꯟꯗ ꯆꯤꯊꯤ ꯑꯃ ꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯄꯔꯤ ꯀꯧꯏ ꯔꯥꯖꯁꯊꯥꯟꯒꯤ ꯆꯥꯔꯨꯗꯥꯅꯤ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤꯅꯤ ꯁꯣꯇꯨ ꯀꯧꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯁꯤꯗꯤ ꯃꯃꯤꯠ ꯎꯗꯦ ꯑꯗꯨꯒ ꯁꯣꯇꯨꯒꯤ ꯆꯍꯤ 9 ꯁꯨꯕꯒꯤ ꯕꯥꯔꯊꯗꯦ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯃꯤꯠ ꯎꯍꯟꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯋꯥꯁꯛꯈꯤ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 2ꯗ ꯁꯣꯇꯨꯒꯤ 9 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯁꯨꯞꯅꯒꯤ ꯊꯥ 2 ꯈꯛꯇ ꯉꯥꯏꯔꯦ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯔꯤꯅ ꯑꯆꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯖꯔꯤꯕ ꯆꯤꯊꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯔꯒ ꯁ꯭ꯀꯨꯜ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯄꯔꯤꯅ ꯁꯣꯇꯨꯕꯨ ꯃꯐꯝ ꯆꯥꯅ ꯂꯦꯞꯍꯜꯂꯝꯃꯒ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯆꯪꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯁꯠ ꯃꯥꯁꯇꯔ ꯑꯃꯗ ꯄꯔꯤꯅ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯏꯪꯅ ꯍꯥꯏꯔꯛꯏ ꯃꯥꯁꯇꯔꯖꯤ ꯆꯤꯊꯤꯁꯦ ꯑꯩꯅ ꯁꯣꯇꯨꯒꯤ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛꯇ ꯁꯥꯔꯨꯛ ꯈꯥꯟꯗ ꯏꯕ ꯆꯤꯊꯤꯅꯤ ꯄꯣꯁꯠ ꯃꯥꯁꯇꯔꯒꯤ ꯑꯉꯛꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯔꯤꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯁꯥꯔꯨꯛ ꯈꯥꯟꯅ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯇꯧꯔꯤꯕ ꯄꯣꯁꯇꯔ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯄꯣꯁꯇꯔ ꯑꯗꯨ ꯎꯔꯨꯕꯗ ꯄꯣꯁꯠ ꯃꯥꯁꯇꯔ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯄꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯆꯤꯊꯤ ꯑꯁꯤꯗ ꯅꯞꯀꯗꯕ ꯁ꯭ꯇꯥꯝꯞ ꯂꯩꯅꯕ ꯄꯩꯁꯥꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯁꯇꯔꯖꯤꯅ ꯁ꯭ꯇꯥꯝꯞ ꯑꯃꯇꯪ ꯅꯞꯄꯤꯔꯒ ꯆꯤꯊꯤꯗꯨ ꯊꯥꯕꯤꯌꯨ ꯁ꯭ꯇꯥꯝꯞ ꯂꯩꯈꯤꯕꯒꯤ ꯄꯩꯁꯥꯗꯨꯗꯤ ꯀꯣꯟꯅ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ ꯄꯔꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯊꯃꯣꯏ ꯃꯧꯄꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨ ꯄꯣꯁꯠ ꯃꯥꯁꯇꯔ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯆꯤꯊꯤꯗꯨ ꯂꯧꯁꯤꯟꯈꯤ ꯁ꯭ꯇꯥꯝꯞ ꯅꯞꯄꯤꯒꯦ ꯍꯥꯏꯔꯤ ꯋꯥꯍꯩ ꯑꯁꯤꯅ ꯄꯔꯤꯒꯤ ꯃꯐꯝꯗꯗꯤ ꯑꯆꯧꯕ ꯑꯁꯥ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯔꯤ ꯑꯃꯗꯤ ꯁꯣꯇꯨ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯀ꯭ꯂꯥꯁ ꯌꯥꯎꯔꯤ ꯑꯣꯖꯥꯅ ꯇꯥꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯄꯔꯤꯅ ꯁꯣꯇꯨꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ ꯕ꯭ꯔꯦꯛ ꯊꯥꯔꯛꯄ ꯃꯇꯝꯗꯅ ꯄꯔꯤꯗꯤ ꯁꯣꯇꯨꯕꯨ ꯁꯦꯟꯅꯗꯨꯅꯇ ꯂꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯣꯇꯨꯕꯨ ꯁꯦꯟꯅꯕ ꯑꯁꯤꯅ ꯄꯔꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯊꯧ ꯍꯥꯏꯕꯗ ꯑꯣꯏꯔꯤ ꯄꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯔꯨꯛ ꯈꯥꯟꯗ ꯆꯤꯊꯤ ꯏꯔꯤ ꯃꯥꯅ ꯏꯔꯤꯕ ꯆꯤꯊꯤ ꯈꯨꯗꯤꯡꯃꯛ ꯄꯣꯁꯠ ꯃꯥꯁꯇꯔꯗ ꯁ꯭ꯇꯥꯝꯞ ꯅꯞꯄꯤꯔꯒ ꯊꯥꯕꯤꯈꯣ ꯍꯥꯏꯅ ꯄꯤꯔꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯑꯍꯥꯡꯕ ꯃꯇꯝ ꯈꯤꯇꯪ ꯐꯪꯕꯗ
ꯁꯥꯔꯨꯛ ꯈꯥꯟꯗ ꯊꯥꯅꯅꯕ ꯄꯔꯤꯅ ꯆꯤꯊꯤ ꯏꯔꯤ ꯃꯤꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗꯁꯨ ꯄꯔꯤ ꯁꯣꯇꯨꯒꯤꯗꯃꯛꯇ ꯁꯥꯔꯨꯛ ꯈꯥꯟꯗ ꯆꯤꯊꯤ ꯏꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯅꯣꯡꯃꯗꯤ ꯗꯨꯡꯒꯥꯔꯥꯝꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯣꯁ ꯃꯥꯁꯇꯔꯅ ꯀꯧꯁꯤꯜꯂꯛꯏ ꯄꯣꯁ ꯃꯥꯁꯇꯔꯅ ꯆꯤꯊꯤ ꯑꯦꯟꯚꯦꯂꯞ ꯈꯔ ꯄꯨꯊꯣꯔꯛꯑꯒ ꯍꯥꯏꯔꯛꯏ ꯗꯨꯡꯒꯥꯔꯥꯝ ꯆꯤꯊꯤꯁꯤꯡ ꯑꯁꯤ ꯅꯆꯥꯅꯨꯄꯤ ꯄꯔꯤꯅ ꯁꯣꯇꯨꯒꯤꯗꯃꯛꯇ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯨꯛ ꯈꯥꯟꯗ ꯏꯔꯛꯄ ꯆꯤꯊꯤꯅꯤ ꯄꯔꯤꯅ ꯁꯣꯇꯨꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕꯗꯨ ꯎꯔꯒ ꯑꯩꯁꯨ ꯑꯍꯥꯟꯕ ꯆꯤꯊꯤ ꯈꯔꯗꯤ ꯏꯁꯇꯥꯝ ꯅꯞꯄꯒ ꯁꯥꯔꯨꯛ ꯈꯥꯟꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯊꯥꯈꯤ ꯑꯗꯨꯕꯨ ꯄꯔꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯊꯤ ꯏꯔꯛꯏ ꯅꯆꯥꯅꯨꯄꯤꯅ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯂꯤꯕꯁꯤ ꯑꯊꯨꯕꯗ ꯂꯦꯞꯍꯟꯕꯅ ꯐꯅꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯅꯆꯥꯁꯤꯡꯗ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯅꯪꯗ ꯅꯠꯇꯅ ꯈꯨꯡꯒꯪꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯤꯕꯅꯤ ꯁꯣꯇꯨꯒꯤ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯅꯪꯒꯤ ꯅꯨꯄꯤ ꯒꯧꯔꯤꯅ ꯄꯩꯁꯥ ꯄꯨꯊꯣꯔꯛꯑꯣꯏ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯔꯥꯟꯕ ꯑꯁꯥ ꯑꯃ ꯎꯍꯟꯒꯅꯨ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯃꯗ ꯏꯁꯤꯡ ꯇꯨꯅꯗꯤ ꯏꯁꯤꯡ ꯍꯣꯟꯕ ꯋꯥꯏ ꯂꯨꯝꯃꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯄꯔꯤꯅꯗꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯏꯪꯅ ꯍꯥꯏꯔꯤ ꯂꯣꯏꯗꯧꯔꯦ ꯀꯩꯁꯨ ꯋꯥꯔꯔꯣꯏꯗ ꯄꯔꯤ ꯑꯃꯗꯤ ꯁꯣꯇꯨ ꯏꯁꯤꯡ ꯁꯣꯛꯎꯔꯒ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥꯒ ꯒꯧꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯒꯧꯔꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥꯅꯗꯤ ꯄꯔꯤ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩ ꯌꯥꯝꯅꯁꯨ ꯁꯤꯡꯉꯤ ꯍꯥꯏ ꯑꯗꯨꯒ ꯅꯪꯅ ꯐꯦꯜ ꯑꯣꯏꯔꯛꯂꯤꯁꯤꯗꯤ ꯆꯍꯤ 2 ꯁꯨꯔꯦ ꯄꯔꯤꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯐꯦꯜ ꯑꯣꯏꯔꯤꯕꯁꯤ ꯁꯣꯇꯨ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯀ꯭ꯂꯥꯁ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯅꯕꯅꯤ ꯁꯣꯇꯨꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯐꯦꯜ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯣꯆꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯒꯧꯔꯤꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯒꯙꯥꯅꯤ ꯑꯗꯨꯅ ꯃꯤꯠ ꯎꯗꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯕ꯭ꯔꯦꯜ ꯑꯣꯏꯅ ꯇꯝꯍꯜꯂꯁꯤ ꯑꯣꯖꯥꯅꯁꯨ ꯁꯣꯇꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯥꯕꯨ ꯕ꯭ꯔꯦꯜ ꯃꯌꯦꯛ ꯑꯣꯏꯅ ꯇꯝꯍꯜꯂꯁꯤ ꯍꯥꯏꯔꯛꯈꯤ ꯄꯔꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯁꯣꯇꯨꯕꯨ ꯍꯩꯅꯅꯕ ꯇꯥꯛꯄꯤꯔꯤꯁꯤꯗꯤ ꯕ꯭ꯔꯦꯜ ꯇꯝꯍꯟꯗ꯭ꯔꯁꯨ ꯌꯥꯅꯤ ꯁꯣꯇꯨꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩ ꯃꯤꯠ ꯎꯗꯕ ꯅꯠꯇꯦ ꯕ꯭ꯔꯦꯜ ꯇꯝꯃꯣꯏ ꯒꯧꯔꯤꯅ ꯃꯔꯛ ꯊꯠꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯅꯤꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯅꯃꯤꯠ ꯎꯗꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯁꯥꯅ ꯌꯥꯖꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯣꯇꯨ ꯅꯪꯅ ꯕ꯭ꯔꯦꯜ ꯇꯝꯒꯦꯔꯥ ꯇꯝꯃꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯕꯨ ꯄꯔꯤꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯅꯤ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯑꯣꯖꯥꯅ ꯌꯥꯝꯅ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯐꯕ ꯑꯉꯥꯡꯁꯤ ꯀꯩꯗꯧꯕꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯍꯜꯂꯣꯏꯗꯣꯏꯅꯣ ꯒꯧꯔꯤꯅ ꯈꯨꯝꯂꯛꯏ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯃꯔꯥꯏꯕꯛ ꯍꯥꯏꯕꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯂꯥꯏꯔꯤꯛ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯒꯦꯔꯥ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯅꯠꯇꯅ ꯀꯔꯤ ꯑꯇꯣꯞꯄ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯑꯣꯖꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨꯗꯤ ꯊꯥꯏꯅꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯆꯥꯟꯅꯗ꯭ꯔꯦ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯖꯍꯧꯕꯒꯤꯗꯃꯛ ꯉꯁꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤ ꯄꯔꯤꯁꯨ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯃꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯊꯣꯛꯄꯤꯅꯨ ꯒꯧꯔꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯃꯨꯡ ꯀꯝꯗꯧꯅ ꯆꯂꯥꯏꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯏꯇꯣꯝꯗꯅ ꯂꯧꯒꯗꯕ ꯋꯥꯔꯦꯞꯅꯤ ꯃꯤꯇꯣꯞꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯈꯨꯠ ꯊꯤꯟꯖꯤꯟꯕ ꯌꯥꯔꯣꯏ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯗꯨꯡꯒꯥꯔꯥꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯖꯗꯦ ꯂꯥꯜꯂꯦ ꯈꯪꯅ ꯈꯪꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ ꯄꯔꯤꯁꯨ ꯃꯗꯨ ꯃꯉꯥꯏ ꯃꯕꯨꯛ ꯊꯥꯛꯄꯤꯔꯤꯕ ꯃꯗꯣꯝꯆꯥꯗ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯎꯄꯥꯏ ꯂꯩꯖꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯑꯗꯨꯕꯨ ꯁꯣꯇꯨꯅꯗꯤ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯃꯗꯣꯝꯆꯥꯕꯨ ꯆꯩꯔꯤ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤꯅꯤ ꯒꯧꯔꯤꯅ ꯈꯨꯝꯂꯛꯏ ꯅꯈꯅꯥꯎ ꯇꯠꯄ ꯃꯈꯩ ꯂꯥꯎꯒꯦꯁꯨ ꯂꯥꯎꯖꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗꯤ ꯍꯣꯡꯂꯔꯣꯏ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯔꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯎꯄꯥꯏ ꯂꯩꯖꯗꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯒꯨꯝ ꯃꯈꯨꯔꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯒꯤ ꯑꯣꯖꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯈꯤꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯗꯣꯝꯆꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤꯅꯤ ꯍꯥꯏꯅ ꯄꯤꯔꯛꯄ ꯇꯟ ꯑꯃꯗꯨꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯄꯔꯤꯅ ꯁꯣꯇꯨꯗ ꯏꯟꯕꯤꯔꯤ ꯁꯣꯇꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯍꯥꯏꯔꯤ ꯑꯩꯅ ꯁꯜꯃꯥꯟ ꯈꯥꯟ ꯀꯧꯔꯒ ꯏꯟꯗꯣꯝꯆꯥꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯐꯨꯗꯠꯍꯟꯒꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯁꯣꯇꯨꯅ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯄꯔꯤꯗꯤ ꯂꯧꯕꯨꯛ ꯆꯠꯄꯗ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯊꯣꯔꯛꯈꯤ ꯁꯣꯇꯨꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯃꯆꯦ ꯄꯔꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯗꯨꯡꯒꯥꯔꯥꯝꯅ ꯉꯝꯗ ꯁꯣꯇꯨ ꯄꯨꯔꯒ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗ ꯆꯠꯈꯤ ꯑꯗꯨꯒ ꯒꯧꯔꯤꯅ ꯄꯔꯤ ꯄꯨꯔꯒ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯨꯅꯕꯒꯤꯗꯃꯛ ꯆꯠꯈꯤ ꯁꯣꯇꯨ ꯃꯆꯦꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯀ꯭ꯂꯥꯁ ꯌꯥꯎꯖꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯦ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯏꯁꯨꯛꯇ ꯁꯨꯛꯊꯗꯨꯅ ꯂꯩꯔꯤ ꯏꯁꯥꯎꯗ ꯁꯥꯎꯔꯤ ꯑꯁꯣꯝꯗꯅ ꯄꯔꯤꯗꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯧꯕꯨꯛꯀꯤ ꯊꯕꯛ ꯁꯨꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯖꯔꯤꯕꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯕꯗ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯕ ꯅꯠꯇꯦ ꯁꯣꯇꯨꯅ ꯃꯇꯣꯝꯗ ꯁ꯭ꯀꯨꯜꯗ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯋꯥꯖꯕꯅꯤ ꯍꯧꯖꯤꯛꯁꯨ ꯄꯔꯤꯗꯤ ꯑꯍꯤꯡꯗ ꯃꯤꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯑꯆꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯔꯨꯛ ꯈꯥꯟꯗ ꯆꯤꯊꯤ ꯏꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯆꯤꯊꯤ ꯏꯖꯔꯕꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ
ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯄꯔꯤꯅ ꯊꯝꯖꯔꯤꯕ ꯑꯁꯥꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯤꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯅꯣꯡꯃꯗꯤ ꯒꯧꯔꯤ ꯑꯃꯗꯤ ꯄꯔꯤꯅ ꯂꯧꯕꯨꯛꯇꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯣꯇꯨꯅ ꯃꯟꯗꯣꯝꯆꯥ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯒꯦꯠ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯧꯔꯤꯅꯗꯤ ꯋꯥꯒ ꯋꯥꯕꯅꯤ ꯁꯣꯇꯨꯒꯤ ꯋꯥꯗ ꯊꯑꯣꯏꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁꯣꯇꯨꯅꯗꯤ ꯅꯪꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯨꯄꯤꯅꯤ, ꯅꯪꯅ ꯄꯔꯤꯁꯦ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯍꯟꯕꯗꯒꯤ ꯄꯔꯤꯗꯤ ꯐꯤꯂꯝ ꯌꯦꯡꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯁꯥꯎꯔꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯄꯔꯤꯅ ꯃꯈꯨꯔꯥ ꯗꯨꯡꯒꯥꯔꯥꯝꯒꯤ ꯇꯔꯪ ꯁꯣ ꯍꯥꯡꯗꯣꯛꯂꯒ ꯃꯅꯤ ꯕꯦꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯇꯔꯪ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯄꯣꯁ ꯃꯥꯁꯇꯔꯅ ꯗꯨꯡꯒꯥꯔꯥꯝꯗ ꯄꯤꯔꯛꯈꯤꯕ ꯄꯔꯤꯅꯗꯤ ꯁꯔꯨꯛ ꯈꯥꯟꯗ ꯏꯖꯈꯤꯕ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯔꯤ ꯃꯥꯒꯤ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯁꯔꯨꯛ ꯈꯥꯟꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯦ꯫ ꯃꯥꯅ ꯍꯣꯠꯅꯖꯔꯨꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ ꯈꯪꯂꯛꯄꯗ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯄꯔꯤꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯊꯝꯂꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤ꯫ ꯑꯍꯤꯡꯗꯣ ꯄꯔꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯁꯣꯇꯨꯒꯤ ꯃꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟ ꯀꯝꯗꯧꯅ ꯇꯧꯒꯅꯤ, ꯁꯣꯇꯨꯒꯤ 7ꯁꯨꯕ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯁꯣꯇꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯝꯗꯧꯅ ꯃꯃꯤꯠ ꯎꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯥꯅꯗꯤ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯒꯅꯤ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯔꯤ ꯍꯥꯟꯅꯒꯨꯝꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯒꯥꯔꯗꯨ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯕꯥꯏꯛ ꯊꯧꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯔꯗꯨ ꯎꯕꯗ ꯄꯔꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯒꯥꯔꯗꯨ ꯀꯀꯥ ꯍꯥꯏꯅ ꯀꯧꯖꯩ꯫ ꯒꯥꯔꯗꯨꯅꯁꯨ ꯄꯔꯤ ꯎꯕ ꯃꯇꯝꯗ ꯄꯔꯤꯗ ꯅꯨꯡꯁꯤꯅ ꯂꯛꯅꯔꯤ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯃ ꯄꯨꯕꯤꯔꯛꯀꯦ꯫ ꯄꯔꯤꯁꯨ ꯒꯥꯔꯗꯨꯒꯤ ꯐꯥꯒꯤꯗ ꯃꯊ꯭ꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ꯫ ꯒꯥꯔꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯦꯔꯣ ꯁꯔꯨꯛ ꯈꯥꯟ ꯑꯩꯈꯣꯏꯒꯤ ꯖꯥꯏꯁꯜꯃꯔꯒꯤ ꯃꯔꯨꯚꯨꯃꯤꯗ ꯐꯤꯂꯝ ꯅꯝꯕ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯁꯔꯨꯛ ꯈꯥꯟꯒꯤ ꯐꯤꯂꯝ ꯅꯝꯐꯝꯗ ꯆꯠꯇꯣꯏꯅꯤ, ꯑꯃꯨꯛꯇꯪꯗꯪ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨ ꯎꯖꯍꯧꯅꯕ꯫ ꯑꯩꯅ ꯍꯜꯂꯛꯄꯗꯅ ꯁꯔꯨꯛ ꯈꯥꯟꯒꯤ ꯐꯣꯇꯣ ꯑꯃ ꯅꯪꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ꯫ ꯒꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤꯕꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯄꯔꯤꯒꯤ ꯊꯃꯣꯏꯗ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯎꯔꯛꯈꯤ꯫ ꯅꯧꯍꯧꯅꯅ ꯑꯁꯥ ꯑꯃ ꯎꯔꯛꯄꯁꯤꯗ ꯄꯔꯤ ꯃꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯔꯤ ꯂꯧꯕꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯣꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅ ꯊꯦꯡꯅ ꯍꯜꯂꯛꯂꯒꯗꯤ ꯑꯩꯒ ꯀꯅꯥꯒ ꯁꯥꯟꯅꯒꯅꯤ? ꯄꯔꯤꯅ ꯈꯨꯝꯂꯛꯏ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯑꯗꯨꯕꯨ ꯒꯧꯔꯤꯅ ꯍꯥꯏꯔꯛꯏ, ꯄꯔꯤ ꯏꯃꯨꯡꯒꯤ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯍꯣꯜꯂꯨꯆꯣ꯫ ꯄꯔꯤꯁꯨ ꯍꯣꯏ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯔꯤꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯤ, ꯖꯥꯏꯁꯜꯃꯔꯗ ꯁꯔꯨꯛ ꯈꯥꯟ ꯂꯥꯛꯀꯗꯧꯔꯤ, ꯑꯩꯈꯣꯏꯁꯨ ꯖꯥꯏꯁꯜꯃꯔ ꯆꯠꯂꯨꯁꯤ꯫ ꯗꯨꯡꯒꯥꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯅꯟꯗꯣꯝꯆꯥꯅ ꯁꯥꯎꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯄꯔꯤꯅ ꯈꯨꯝꯂꯛꯏ, ꯏꯟꯗꯣꯝꯆꯥ ꯈꯪꯍꯟꯗꯕꯤꯗ ꯆꯠꯂꯨꯁꯤ, ꯁꯔꯨꯛ ꯈꯥꯟꯒ ꯎꯅꯗꯕ ꯌꯥꯗꯕ ꯃꯔꯝ ꯑꯃ ꯂꯩꯔꯦ꯫ ꯗꯨꯡꯒꯥꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯖꯥꯏꯁꯜꯃꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯀꯤꯂꯣꯃꯤꯇꯔ 300 ꯍꯦꯟꯅ ꯂꯥꯞꯄ ꯃꯐꯝꯅꯤ꯫ ꯖꯥꯏꯁꯜꯃꯔ ꯌꯧꯅꯅꯕ ꯆꯠꯄ ꯃꯇꯝꯗ ꯅꯨꯃꯤꯠ 2 ꯍꯦꯟꯅ ꯆꯪꯒꯅꯤ, ꯑꯗꯨꯒ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯅꯅꯕꯒꯤꯗꯃꯛ ꯄꯩꯁꯥꯁꯨ ꯂꯩꯇꯦ꯫ ꯄꯔꯤꯗꯤ ꯇꯔꯪꯗ ꯌꯥꯎꯔꯤꯕ ꯃꯈꯨꯔꯥꯒꯤ ꯃꯅꯤ ꯕꯦꯒꯇ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯤꯅ ꯄꯔꯤꯅ ꯍꯥꯏꯔꯛꯏ, ꯀꯀꯥꯒꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯉꯤ, ꯃꯔꯝ ꯑꯗꯨꯅ ꯁꯣꯇꯨꯒꯤ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯖꯥꯏꯁꯜꯃꯔꯗ ꯁꯔꯨꯛ ꯈꯥꯟꯒ ꯎꯅꯕ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯗꯨꯡꯒꯥꯔꯥꯝꯅ ꯈꯨꯝꯂꯛꯏ, ꯁꯣꯇꯨꯒꯤ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯤꯁꯤꯗꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨ꯫ ꯄꯔꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯀꯀꯥ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗ ꯆꯤꯟ ꯊꯤꯗꯨꯅ ꯉꯥꯡꯅꯔꯒꯨꯝꯁꯤ꯫ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯁꯤꯜꯂꯒꯗꯤ ꯁꯣꯇꯨꯒꯤ ꯃꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯦ ꯄꯔꯤꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯃꯈꯩ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯣꯇꯨꯒꯤ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯦ꯫ ꯄꯔꯤꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯁꯣꯇꯨꯕꯨ ꯅꯨꯡꯁꯤꯅ ꯍꯧꯗꯣꯛꯄꯤꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯨꯝꯊꯥꯡ ꯎꯍꯟꯒꯅꯤ꯫ ꯁꯣꯇꯨꯅꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯗꯨ ꯍꯥꯏꯔꯅꯨ ꯍꯥꯏꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯔꯤꯅꯗꯤ ꯃꯥꯒꯤ ꯂꯩꯖꯕ ꯄꯣꯠ ꯆꯩ ꯈꯔ, ꯊꯛꯅ ꯆꯥꯅꯕ ꯈꯔꯒ ꯇꯨꯃꯤꯟꯅ ꯌꯣꯝꯁꯤꯜꯂꯒ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯨꯠ ꯁꯝꯅꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯎꯈꯣꯡ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯄꯔꯤꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯁꯣꯇꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯅꯗ꯭ꯔꯤꯉꯩꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯈꯨꯠ ꯁꯝꯅꯔꯒ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤꯗꯨꯗꯒꯤ ꯃꯦꯟ ꯔꯣꯗ ꯇꯥꯒꯗꯕ ꯂꯝꯕꯤꯗꯨꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯥꯛꯄꯗ ꯄꯔꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯅꯧꯕ ꯑꯁꯥ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯁꯣꯇꯨꯒꯤꯗꯃꯛꯇ ꯃꯥꯅ ꯇꯧꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩꯔꯤ꯫ ꯑꯗꯨꯒ ꯁꯣꯇꯨꯁꯨ ꯃꯌꯨꯝꯗ ꯃꯗꯣꯝꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯐꯖꯗꯕ ꯋꯥꯉꯥꯡ ꯇꯥꯗꯨꯅ ꯏꯐꯥ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯅꯤꯡꯇꯝꯅ ꯂꯥꯛꯄꯁꯤꯗ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯔꯥꯖꯁꯊꯥꯟ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗꯤ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯗꯕ ꯏꯍꯥꯡ ꯍꯥꯡꯕ ꯑꯌꯥꯝꯕ ꯃꯐꯝꯗ ꯃꯔꯨꯚꯨꯃꯤ ꯑꯣꯏꯕ ꯂꯝ ꯉꯥꯛꯇꯅꯤ꯫ ꯏꯍꯥꯡ ꯍꯥꯡꯕ ꯂꯝꯕꯤꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯅꯨꯡꯁꯥ ꯁꯥꯖꯔꯕꯁꯨ ꯑꯅꯧꯕ ꯃꯪꯂꯥꯟ, ꯑꯅꯧꯕ ꯑꯁꯥ ꯑꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯑꯋꯥꯕ ꯑꯃꯠꯇ ꯊꯤꯗꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯗꯨꯡꯒꯥꯔꯥꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯦꯟꯖꯗꯅ ꯍꯪꯂꯤ, ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ? ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯀꯣꯛꯄꯤꯔꯦ꯫ ꯒꯧꯔꯤꯅꯗꯤ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ,
ꯀꯗꯥꯏꯗꯕꯨ ꯆꯠꯇꯣꯏꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯥ ꯁꯥꯔꯦ ꯋꯥꯔꯦ ꯍꯥꯏꯗꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯜꯂꯛꯆꯅꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯄꯪꯇꯧꯗ ꯇꯧꯖꯔꯤꯅꯤ ꯗꯨꯡꯒꯥꯔꯥꯝꯅ ꯑꯃꯨꯛ ꯅꯤꯡꯉꯝꯗꯅ ꯍꯪꯂꯛꯏ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯂꯩꯗꯅ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗꯣꯏꯅꯣ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯕ ꯆꯤꯟꯊꯤꯕ ꯃꯈꯨꯔꯥ ꯑꯩꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯅꯤꯡꯗꯕꯤ ꯃꯗꯣꯝꯆꯥꯒꯤꯗꯃꯛ ꯃꯁꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯄꯤꯕꯤꯔꯤꯕ ꯇꯟ ꯑꯃ ꯑꯗꯨꯒꯤꯗꯃꯛ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯒꯧꯔꯤꯅ ꯈꯨꯝꯂꯛꯏ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯒꯅꯨ ꯗꯨꯡꯒꯥꯔꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯇꯨꯅ ꯃꯃꯤꯠ ꯎꯈꯤꯗꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯂꯩꯔꯤꯕꯅꯤ ꯒꯧꯔꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯠꯇꯦ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕꯗꯒꯤ ꯃꯃꯤꯠ ꯎꯖꯈꯤꯗꯕꯅꯤ ꯗꯨꯡꯒꯥꯔꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯏꯆꯥ ꯁꯣꯇꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯗꯅ ꯃꯥꯕꯨ ꯄꯨꯔꯒ ꯉꯝꯗ ꯁꯔꯀꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯂꯨꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤ ꯁꯣꯇꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯇꯝ ꯆꯥꯅ ꯃꯕꯨꯛ ꯃꯔꯤꯜ ꯊꯟꯅ ꯑꯍꯥꯎ ꯑꯊꯨꯝ ꯅꯠꯇ꯭ꯔꯕꯁꯨ ꯏꯆꯝ ꯆꯝꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯅꯤꯡꯊꯤꯅ ꯄꯤꯖꯕꯤꯔꯝꯂꯕꯗꯤ ꯁꯣꯇꯨꯒꯤ ꯃꯃꯤꯠ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯋꯥꯐꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯒꯧꯔꯤꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯐꯝ ꯊꯣꯛꯇꯦ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯗꯨꯡꯒꯥꯔꯥꯝ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯄꯨꯁꯀꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯆꯥ ꯑꯅꯤꯁꯦ ꯌꯨꯝꯗ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯇꯨ ꯃꯃꯤꯠ ꯎꯔꯤ ꯌꯨꯝꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯣꯇꯨꯒꯤ ꯃꯃꯤꯠ ꯎꯈꯤꯗꯕꯅꯤ ꯑꯁꯣꯝꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯤ ꯃꯈꯨꯠ ꯁꯝꯅꯔꯒ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯥꯛꯂꯤ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯂꯩꯔꯝꯕ ꯏꯁꯇꯣꯟ ꯃꯥꯔꯀꯔ ꯑꯃꯗ ꯌꯦꯡꯂꯒ ꯄꯔꯤꯅ ꯍꯥꯏꯔꯛꯏ ꯖꯩꯇꯔꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 52 ꯋꯥꯠꯂꯤ ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯛ ꯁꯥꯡꯂꯕ ꯂꯝꯕꯤꯗꯨꯗ ꯑꯩ ꯆꯠꯄꯗꯤ ꯉꯝꯃꯣꯏ ꯑꯩ ꯋꯥꯔꯦ ꯄꯔꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯪ ꯅꯃꯤꯠ ꯎꯅꯤꯡꯗ꯭ꯔꯕ ꯁꯣꯇꯨꯁꯨ ꯎꯅꯤꯡꯉꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯄꯔꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯖꯩꯇꯔꯟ ꯌꯧꯅꯅꯕ ꯆꯠꯁꯤ ꯍꯥꯏꯗꯅ ꯁꯣꯇꯨꯒꯤ ꯃꯈꯨꯠ ꯁꯝꯃꯒ ꯑꯃꯨꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯁꯣꯇꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯆꯥꯛ ꯂꯥꯝꯃꯦ ꯀꯩꯅꯣꯝꯃ ꯆꯥꯈꯤꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄꯔꯤꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯣꯇꯨꯕꯨ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯒ ꯃꯥꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯌꯨꯝꯗꯒꯤ ꯌꯣꯝꯁꯤꯜꯂꯒ ꯄꯨꯔꯛꯄ ꯇꯟ ꯑꯃ ꯂꯧꯊꯣꯛꯑꯒ ꯁꯣꯇꯨꯗ ꯄꯤꯔꯤ ꯁꯣꯇꯨꯅ ꯇꯟ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ ꯍꯦꯟꯁꯥꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯁꯤꯡ ꯈꯤꯇꯪ ꯌꯥꯎꯔꯗꯤ ꯐꯗꯧꯅꯤ ꯄꯔꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯌꯨꯝꯗꯒꯤꯗꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯨꯔꯛꯄꯅꯤ ꯑꯗꯨꯕꯨ ꯕꯣꯇꯜꯗꯨ ꯍꯣꯔꯝꯕꯗꯒꯤ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ ꯃꯔꯨꯚꯨꯃꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯗꯨꯡꯒꯥꯔꯥꯝꯁꯨ ꯃꯆꯥꯁꯤꯡ ꯊꯤꯔꯨꯅꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯂꯝꯕꯤꯗ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯒꯧꯔꯤꯅ ꯑꯆꯥꯄꯣꯠ ꯈꯔ ꯁꯦꯝꯃꯒ ꯄꯨꯊꯣꯔꯛꯈꯤ ꯒꯧꯔꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤ ꯑꯗꯨ ꯎꯔꯨꯔꯒ ꯗꯨꯡꯒꯥꯔꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯑꯅꯤꯃꯛ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯏꯃꯨꯡꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕꯅ ꯊꯝꯕꯤꯔꯝꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯂꯨꯅ ꯇꯧꯕꯤꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯥꯛꯄꯗ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯇ꯭ꯔꯛ ꯑꯃ ꯈꯥꯝꯂꯝꯃꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯈꯥ ꯎꯔꯨꯝꯗꯅ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯇꯨꯝ ꯂꯩꯔꯝꯃꯤ ꯄꯔꯤꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯀꯀꯥ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯆꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯣꯂꯨꯛꯅ ꯍꯪꯖꯩ ꯑꯉꯥꯡ ꯑꯅꯤꯗꯨ ꯎꯔꯨꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯝꯍꯥꯡꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯂꯤꯅꯣ ꯃꯇꯥꯡꯁꯤꯗ ꯁꯣꯇꯨꯅ ꯑꯦꯛꯇꯤꯡ ꯇꯧꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯊꯛꯂꯛꯇꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯄꯔꯤꯅꯗꯤ ꯁꯣꯇꯨꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯌꯦꯡꯂꯒ ꯄꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯀꯥ ꯑꯩꯒꯤ ꯎꯄꯥꯁꯤ ꯑꯦꯛꯇꯤꯡ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕꯅꯤ ꯇꯁꯦꯡꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯒꯤ ꯍꯥꯏꯖꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯗ꯭ꯔꯥꯏꯚꯔꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯑꯒ ꯄꯤꯔꯛꯏ ꯄꯔꯤꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯁꯣꯇꯨꯗ ꯍꯥꯟꯅ ꯄꯤꯔꯤ ꯁꯣꯇꯨꯅ ꯏꯁꯤꯡ ꯊꯛꯂꯕ ꯃꯇꯨꯡꯗꯅ ꯄꯔꯤꯁꯨ ꯏꯁꯤꯡ ꯄꯦꯟꯅ ꯊꯛꯂꯤ ꯗ꯭ꯔꯥꯏꯚꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯁꯣꯇꯨꯅꯗꯤ ꯀꯩꯁꯨ ꯈꯟꯊꯔꯨꯗꯅ ꯈꯨꯝꯂꯛꯏ ꯖꯩꯁꯜꯃꯔꯗ ꯁꯔꯨꯛ ꯈꯥꯟ ꯐꯤꯂꯝ ꯅꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏ ꯃꯉꯣꯟꯗ ꯑꯩꯒꯤ ꯃꯤꯠ ꯎꯍꯟꯕꯤꯌꯨ ꯍꯥꯏꯔꯨꯗꯣꯏꯅꯤ ꯑꯗꯨꯕꯨ ꯄꯔꯤꯅꯗꯤ ꯃꯈꯣꯏꯅ ꯇꯧꯒꯅꯤ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯤꯅ ꯊꯥꯖꯕꯤꯔꯣꯏ ꯈꯪꯂꯗꯨꯅ ꯈꯨꯝꯂꯛꯏ ꯖꯩꯇꯔꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯣꯏꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯣꯇꯨꯅ ꯄꯔꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯤ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯔꯤꯗꯨ ꯀꯩꯒꯤꯅꯣ ꯄꯔꯤꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯅꯕꯨ ꯊꯥꯖꯕꯤꯗꯣꯏꯅꯣ ꯏꯕꯥꯅꯤꯁꯦ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯅꯔꯅꯤ ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ ꯁꯥꯔꯨꯛ ꯈꯥꯟꯗ ꯑꯩꯒꯤ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯤ ꯑꯇꯣꯞꯄꯗꯤ ꯂꯥꯏꯔꯗꯅ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤ ꯅꯪꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯕꯤꯔꯛꯄꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯪꯂꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯇꯣꯏꯁꯤ ꯖꯩꯁꯜꯃꯔꯗ ꯁꯥꯔꯨꯛ ꯈꯥꯟ ꯎꯅꯕ ꯆꯠꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯖꯩꯇꯔꯟꯗ ꯃꯔꯤ ꯃꯇꯥ ꯎꯅꯕ ꯆꯠꯇꯣꯏꯔꯥ ꯄꯔꯤꯅ ꯏꯀꯥꯏ ꯖꯩꯁꯜꯃꯔꯗ ꯁꯥꯔꯨꯛ ꯈꯥꯟ ꯎꯅꯕ ꯆꯠꯇꯣꯏꯅꯤ ꯈꯨꯝꯂꯛꯏ ꯗ꯭ꯔꯥꯏꯚꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯖꯩꯁꯜꯃꯔ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯤ ꯑꯣꯟꯅꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯒꯥꯔꯅꯤꯌꯥ ꯖꯪꯁꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯒꯤ ꯇ꯭ꯔꯛꯇ ꯊꯤꯟꯕꯤꯔꯒꯦ ꯒꯥꯔꯅꯤꯌꯥ ꯖꯪꯁꯟꯗꯒꯤꯗꯤ ꯇ꯭ꯔꯦꯛꯇꯔ ꯇꯣꯡꯉꯒ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯣ
ꯄꯔꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯂꯣꯂꯨꯛꯅ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯁꯦꯡꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯇ꯭ꯔꯛ ꯇꯣꯡꯉꯒ ꯒꯥꯔꯅꯤꯌꯥ ꯖꯪꯁꯟ ꯇꯝꯅ ꯂꯥꯛꯈꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯖꯩꯇ꯭ꯔꯟ ꯇꯝꯅ ꯊꯤꯜꯂꯨꯒꯗꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯖꯩꯁꯜꯃꯔꯗ ꯑꯩꯁꯨ ꯆꯠꯂꯝꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯁꯔꯨꯛ ꯈꯥꯟ ꯑꯃꯨꯛꯇꯪ ꯎꯅꯤꯡꯉꯤ꯫ ꯗ꯭ꯔꯥꯏꯚꯔꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯖꯩꯁꯜꯃꯔꯗ ꯅꯝꯂꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯁꯔꯨꯛ ꯈꯥꯟꯅ ꯔꯥꯖꯁꯊꯥꯟꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯤ ꯍꯥꯏ꯫ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯄꯔꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯔꯨꯛ ꯈꯥꯟꯅ ꯉꯥꯎꯖꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯁꯔꯨꯛ ꯈꯥꯟꯒꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯔꯒ ꯁꯣꯇꯨꯗꯤ ꯁꯜꯃꯥꯟ ꯈꯥꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯩ ꯌꯦꯠꯆꯔꯤ꯫ ꯄꯔꯤꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯁꯔꯨꯛ ꯈꯥꯟꯗꯒꯤ ꯍꯦꯟꯕ ꯍꯦꯔꯣ ꯂꯩꯇꯦ ꯍꯥꯏꯅ ꯃꯔꯩ ꯌꯦꯠꯅꯔꯤ꯫ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯨꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯅꯣꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯥꯔꯅꯤꯌꯥ ꯖꯪꯁꯟ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯝꯕꯤ ꯆꯠꯄꯗ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠ ꯈꯔꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒ ꯂꯧꯊꯣꯛꯑꯒ ꯄꯤꯕꯤꯔꯤ꯫ ꯄꯔꯤꯅ ꯃꯊꯃꯣꯏꯗ ꯄꯦꯟꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯨꯡꯁꯤꯅ ꯀꯀꯥ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯗ꯭ꯔꯥꯏꯚꯔꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯤ, ꯑꯩꯅ ꯆꯍꯤ 14 ꯁꯨꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯁꯨ ꯆꯦꯜꯂꯛꯈꯤ꯫ ꯅꯈꯣꯏ ꯑꯅꯤꯅꯁꯨ ꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯆꯦꯜꯂꯛꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯁꯥꯡ ꯆꯠꯄ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯍꯥꯏꯔꯝꯃꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯔꯤ ꯑꯃꯗꯤ ꯁꯣꯇꯨ ꯂꯝꯁꯥꯡ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯌꯨꯝꯗ ꯂꯩꯕꯗꯒꯤꯗꯤ ꯃꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯄꯁꯤꯅ ꯍꯦꯟꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯐꯥꯎꯔꯤ꯫ ꯀꯤꯂꯣꯃꯤꯇꯔ 300 ꯍꯦꯟꯅ ꯂꯥꯞꯄ ꯖꯩꯁꯜꯃꯔ ꯇꯝꯅ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯇ꯭ꯔꯦꯛꯇꯔ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯇ꯭ꯔꯦꯛꯇꯔꯒꯤ ꯇ꯭ꯔꯣꯂꯤ ꯃꯊꯛꯇꯅ ꯂꯨꯍꯣꯡꯕꯗ ꯏꯁꯩ ꯁꯛꯄ ꯕꯦꯟ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯏꯁꯩ ꯁꯛꯇꯅ ꯂꯥꯛꯈꯤ꯫ ꯁꯛꯂꯛꯂꯤꯕ ꯏꯁꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯁꯣꯇꯨꯅꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯏꯁꯩ ꯁꯛꯂꯛꯈꯤ꯫ ꯁꯣꯇꯨꯒꯤ ꯏꯁꯩ ꯑꯗꯨ ꯇꯥꯔꯨꯔꯒ ꯏꯁꯩ ꯁꯛꯄꯒꯤ ꯕꯦꯟꯒꯤ ꯂꯤꯗꯔ ꯕꯤꯖꯦꯁꯨ ꯁꯣꯇꯨꯒ ꯄꯨꯟꯅ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯃꯤꯟꯅꯩ꯫ ꯏꯁꯩ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯕꯤꯖꯦꯅ ꯍꯪꯂꯛꯏ, ꯅꯃꯥ ꯅꯄꯥꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ, 2009ꯗ ꯊꯣꯛꯈꯤꯕ ꯄꯨꯁꯀꯥꯔꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯤꯖꯦꯅ ꯑꯃꯨꯛ ꯌꯨ ꯊꯛꯅ ꯍꯪꯂꯛꯏ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇ꯭ꯔꯦꯛꯇꯔ ꯇꯣꯡꯉꯒ ꯆꯠꯈ꯭ꯔꯁꯤꯔꯥ? ꯁꯣꯇꯨꯅꯗꯤ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯔꯤꯅꯗꯤ ꯌꯥꯝꯅ ꯆꯤꯡꯅꯅ ꯍꯥꯏꯖꯩ, ꯃꯈꯣꯏꯁꯦ ꯌꯨ ꯊꯛꯄ ꯉꯥꯛꯇꯅꯤ, ꯃꯤ ꯑꯐꯕ ꯃꯥꯟꯗꯦ꯫ ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ, ꯇ꯭ꯔꯦꯛꯇꯔ ꯃꯊꯛꯇꯒꯤ ꯅꯨꯄꯤꯒꯤ ꯈꯨꯖꯤ ꯃꯈꯣꯜ ꯇꯥꯏ, ꯅꯨꯄꯤꯁꯨ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯔꯛꯑꯝꯒꯅꯤ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯕꯤꯖꯦꯅꯁꯨ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯇꯨ ꯃꯆꯤꯟ ꯃꯅꯥꯎ ꯕꯤꯖꯦ ꯑꯃꯗꯤ ꯃꯥꯒꯤ ꯕꯦꯟ ꯄꯥꯔꯇꯤꯗꯨꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯆꯠ ꯑꯁꯤꯅ ꯄꯔꯤ ꯑꯃꯗꯤ ꯁꯣꯇꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯕꯤꯖꯦꯒ ꯄꯨꯟꯅ ꯏꯁꯩ ꯁꯛꯃꯤꯟꯅꯔꯤ, ꯃꯌꯥꯝꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯤꯖꯦꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯇ꯭ꯔꯦꯛꯇꯔ ꯈꯥꯝꯂꯝꯃꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯃꯟꯗꯅ ꯇꯨꯝꯈ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯄꯔꯤꯅ ꯍꯪꯂꯛꯏ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯌꯨꯝ ꯌꯧꯔꯦ, ꯃꯐꯝꯁꯤ ꯕꯤꯂꯥꯔꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯅꯤ꯫ ꯄꯔꯤꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ, ꯖꯩꯁꯜꯃꯔꯗꯤ ꯃꯐꯝꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯄꯤꯒꯦ? ꯕꯤꯖꯦꯅ ꯈꯨꯝꯂꯛꯏ, ꯈꯔ ꯂꯥꯞꯄꯤ, ꯑꯗꯣ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯣ, ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ, ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯖꯩꯁꯜꯃꯔ ꯇꯝꯅ ꯆꯠꯀꯗꯕ ꯕꯁ ꯁ꯭ꯇꯦꯟ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ꯫ ꯕꯤꯖꯦꯅ ꯃꯌꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯆꯥꯅꯨꯄꯥ ꯁꯝꯁꯦꯔ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯏ꯫ ꯕꯤꯖꯦꯅ ꯃꯆꯥꯅꯨꯄꯥꯗ ꯄꯔꯤ ꯑꯃꯗꯤ ꯁꯣꯇꯨꯒꯤ ꯃꯁꯛ ꯇꯥꯛꯂꯤ꯫ ꯁꯝꯁꯦꯔꯅꯁꯨ ꯁꯣꯇꯨꯒꯤ ꯃꯅꯥꯛꯇ ꯑꯁꯦꯡꯕꯒꯤ ꯃꯃꯤꯠ ꯎꯗꯕ꯭ꯔꯥ ꯈꯪꯗꯣꯛꯅꯕ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯁꯝꯁꯦꯔꯅ ꯍꯥꯏꯔꯛꯏ, ꯁꯣꯇꯨꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯦ ꯌꯥꯝꯅ ꯃꯣꯠꯂꯦ, ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯍꯟꯕꯗ ꯁꯣꯇꯨꯗ ꯄꯤꯈ꯭ꯔꯒꯦ꯫ ꯕꯤꯖꯦꯅꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯪꯗꯤ ꯄꯪꯕꯅꯤ, ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯤ ꯆꯥꯎꯖꯩ꯫ ꯁꯝꯁꯦꯔꯅꯗꯤ ꯁꯣꯇꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯃꯈꯨꯠ ꯁꯝꯃꯒ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯇꯨꯁꯨ ꯃꯃꯥꯟꯅꯕ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯁꯣꯇꯨꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧ ꯎꯔꯨꯔꯒ ꯄꯔꯤꯅ ꯕꯤꯖꯦꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯒ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯊꯥꯒꯠꯆꯔꯤ꯫ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯁꯣꯇꯨꯅ ꯏꯁꯩ ꯁꯛꯄ, ꯀꯀꯥ ꯊꯦꯡꯅꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯁꯣꯇꯨꯁꯦ ꯍꯔꯥꯎꯖꯔꯦ꯫ ꯑꯁꯣꯝꯗꯅ ꯁꯝꯁꯦꯔ ꯑꯃꯗꯤ ꯁꯣꯇꯨ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯅꯗ꯭ꯔꯤ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯕꯤꯖꯦꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯐꯖꯕ ꯅꯤꯡꯊꯤꯖꯕ ꯐꯤꯔꯣꯜ ꯑꯃꯃꯨꯛ ꯍꯣꯡꯗꯣꯛꯍꯟꯈ꯭ꯔꯦ, ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯇꯨꯅ ꯃꯆꯦꯗ ꯍꯥꯏꯔꯤ, ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯅꯣꯡꯃ ꯅꯤꯅꯤꯗꯪꯒ ꯂꯩꯈꯤꯁꯤ꯫ ꯄꯔꯤꯅ ꯍꯪꯂꯛꯏ, ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯄꯥꯝꯗ꯭ꯔꯕ? ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ, ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯎ ꯆꯥꯛ ꯍꯦꯟꯖꯥꯡ ꯆꯥꯕꯁꯦ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯝꯁꯦꯔ ꯖꯤꯂꯦꯕꯤ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯁꯣꯇꯨꯒ ꯁꯝꯁꯦꯔꯒꯗꯤ ꯑꯃꯅ ꯑꯃꯗ ꯖꯤꯂꯦꯕꯤ ꯏꯟꯅꯔꯤ꯫
ꯀꯅꯥꯅ ꯖꯤꯂꯦꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯤ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯑꯉꯥꯡ ꯑꯍꯨꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯕꯤꯖꯦꯒꯤ ꯏꯃꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔꯤ꯫ ꯄꯔꯤꯁꯨ ꯁꯣꯇꯨꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯏꯁꯩ ꯅꯣꯡꯃꯥꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯅꯔꯛꯄ ꯃꯇꯝꯗꯅ ꯁꯝꯁꯦꯔꯅ ꯁꯣꯇꯨꯗ ꯍꯪꯂꯛꯏ, "ꯅꯪꯒꯤ ꯃꯤꯠꯁꯦ ꯀꯝꯗꯧꯅ ꯎꯈꯤꯗꯕꯅꯣ?" ꯁꯣꯇꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯆꯦ ꯑꯩꯈꯣꯏꯅꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯒ ꯄꯨꯟꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯃꯤꯠ ꯎꯈꯤꯗꯦ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯅ ꯅꯨꯡꯗꯥꯡꯗ ꯀꯩꯝꯇ ꯎꯕ ꯐꯪꯈꯤꯗꯦ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇꯅ ꯅꯨꯡꯊꯤꯟꯗꯁꯨ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯈꯤ, ꯑꯗꯨꯕꯨ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇꯅ ꯑꯩꯒꯤ ꯃꯤꯠ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ." ꯁꯝꯁꯦꯔꯅ ꯍꯪꯂꯛꯏ, "ꯅꯪꯗꯤ ꯀꯤꯗꯕ꯭ꯔꯥ?" ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ, "ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯤꯖꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯄꯔꯤꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯕꯤꯔꯤꯕ ꯃꯈꯩꯗꯤ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗꯦ." ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯕꯤꯖꯦꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯕꯁ ꯁ꯭ꯇꯦꯟ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯈꯤ꯫ "ꯃꯐꯝ ꯑꯁꯤꯗꯒꯤ ꯖꯤꯞ ꯇꯣꯡꯉꯒ ꯖꯣꯙꯄꯨꯔ ꯇꯝꯅ ꯆꯠꯂꯣ, ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯖꯩꯁꯜꯃꯔꯒꯤ ꯕꯁ ꯇꯣꯡꯒꯗꯕꯅꯤ" ꯍꯥꯏꯅ ꯕꯤꯖꯦꯅ ꯄꯔꯤꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯂꯝꯕꯤꯗ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯒꯥꯔꯤ ꯚꯔꯥ ꯑꯣꯏꯅꯅꯕ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯕꯤꯔꯤ꯫ ꯄꯔꯤ ꯍꯥꯟꯅꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯣꯂꯨꯛꯅ ꯕꯤꯖꯦꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯁꯝꯁꯦꯔ ꯑꯃꯗꯤ ꯁꯣꯇꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯗ ꯑꯆꯥꯄꯣꯠ ꯄꯤꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯖꯤꯞ ꯑꯃ ꯂꯥꯛꯈꯤ꯫ ꯕꯤꯖꯦꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯖꯣꯙꯄꯨꯔ ꯌꯧꯅ ꯆꯦꯛꯁꯤꯟꯅ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯗ꯭ꯔꯥꯏꯚꯔꯗ ꯅꯤꯡꯊꯤꯅ ꯁꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯕꯤꯖꯦ ꯃꯄꯥ ꯃꯆꯥꯗ ꯕꯤꯗꯥꯏ ꯇꯧꯔꯝꯃꯒ ꯖꯤꯞ ꯇꯣꯡꯉꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯇꯣꯡꯂꯛꯂꯤꯕ ꯖꯤꯞ ꯑꯗꯨ ꯂꯝꯕꯤꯗ ꯌꯥꯔꯛꯇ꯭ꯔꯦ, ꯈꯥꯝ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯤꯔꯥ ꯃꯇꯥ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯁꯥꯙꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯈꯤ꯫ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯁꯤꯔꯥ ꯃꯇꯥ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤꯕ ꯁꯥꯙꯨꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯥꯙꯨꯁꯤꯡꯒ ꯄꯨꯟꯅ ꯕꯁ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯒ ꯂꯥꯏꯐꯝ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯔꯛꯄ ꯂꯥꯏꯅꯤꯡꯕ ꯔꯥꯍꯨꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯄꯔꯤꯅ ꯍꯪꯂꯤ, "ꯃꯐꯝ ꯑꯁꯤꯗꯒꯤ ꯖꯣꯙꯄꯨꯔ ꯌꯧꯒꯗꯕ ꯕꯁ ꯐꯪꯒꯗ꯭ꯔꯥ?" ꯔꯥꯍꯨꯜꯅꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯖꯣꯙꯄꯨꯔ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯃꯗꯤ ꯇꯣꯡꯒꯗꯕ ꯕꯁ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯤꯌꯥꯝ ꯃꯔꯛ ꯐꯥꯎꯔꯒ ꯕꯁ ꯁ꯭ꯇꯦꯟ ꯐꯥꯎꯕ ꯂꯥꯛꯈꯤ꯫ ꯄꯔꯤꯅ ꯕꯁ ꯀꯟꯗꯛꯇꯔꯗ ꯍꯪꯂꯤ, "ꯖꯣꯙꯄꯨꯔ ꯌꯧꯒꯗ꯭ꯔꯥ?" ꯀꯟꯗꯛꯇꯔꯅ ꯈꯨꯝꯂꯛꯏ, "ꯃꯤꯅꯤꯠ 35ꯒꯤ ꯃꯅꯨꯡꯗ ꯕꯁ ꯊꯧꯔꯅꯤ, ꯚꯔꯥꯗꯤ ꯂꯨꯄꯥ 50-50 ꯂꯧꯒꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯒꯤꯗꯤ 10 ꯂꯧꯅꯤ." ꯕꯤꯖꯦꯅ ꯄꯤꯔꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯄꯔꯤꯅ ꯂꯨꯄꯥ 90 ꯂꯧꯊꯣꯛꯑꯒ ꯅꯤꯡꯊꯤꯅ ꯄꯥꯏꯁꯤꯜꯂꯒ ꯊꯝꯖꯩ ꯕꯁ ꯚꯔꯥ ꯑꯣꯏꯅꯅꯕ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯁꯣꯇꯨꯅꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤ, ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯌꯦꯟꯊꯣꯛꯂꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯈꯔ ꯂꯧꯔꯨꯁꯤ ꯍꯥꯏꯔꯤ꯫ ꯄꯔꯤꯅ ꯍꯥꯏꯔꯤ, "ꯕꯁ ꯆꯠꯀꯗꯕ ꯀꯨꯏꯗ꯭ꯔꯦ, ꯑꯆꯥꯄꯣꯠꯀꯤ ꯂꯥꯏꯟ ꯂꯦꯞꯄꯤꯉꯩꯗ ꯕꯁ ꯅꯪꯍꯧꯔꯔꯣꯏ, ꯆꯠꯂꯒꯨꯝꯁꯤ." ꯑꯗꯨꯕꯨ ꯁꯣꯇꯨꯗꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯁꯣꯇꯨꯒꯤ ꯅꯤꯡꯉꯥꯏꯗ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯄꯔꯤ ꯃꯅꯥꯎꯅꯨꯄꯥꯒ ꯂꯣꯏꯅꯅ ꯑꯆꯥꯄꯣꯠꯀꯤ ꯂꯥꯏꯟ ꯂꯦꯞꯄ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯟ ꯂꯦꯞꯆꯔꯕꯁꯨ ꯄꯔꯤꯒꯤ ꯋꯥꯈꯜꯗꯗꯤ ꯕꯁ ꯅꯪꯍꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯋꯥꯖꯔꯤ꯫ ꯑꯗꯨꯅ ꯕꯁ ꯊꯧꯈ꯭ꯔꯕ꯭ꯔꯥ ꯊꯧꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯃꯃꯩꯗꯗꯤ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤꯁꯨ ꯑꯆꯥꯄꯣꯠ ꯂꯧꯅꯅꯕ ꯇꯔꯟ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯆꯥꯄꯣꯠ ꯂꯧꯔꯨꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯥꯝꯂꯛꯈꯤ꯫ ꯁꯣꯇꯨ ꯎꯕꯗ ꯀꯟꯁꯇꯦꯕꯜ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤꯁꯨ ꯃꯤꯠ ꯎꯗꯕ ꯀꯀꯥ ꯑꯃ ꯂꯩ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯊꯥꯗꯣꯛꯄ ꯌꯥꯗꯦ." ꯁꯣꯇꯨꯅ ꯁꯛ ꯇꯥꯈꯠꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯏ, ꯄꯔꯤ ꯈꯛꯇꯪ ꯂꯩꯔꯗꯤ ꯌꯥꯔꯦ." ꯑꯗꯨꯕꯨ ꯄꯔꯤꯗꯤ ꯀꯟꯁꯇꯦꯕꯜ ꯑꯗꯨꯒꯤ ꯋꯥꯗ ꯊꯑꯣꯏꯅ ꯇꯥꯔꯨꯗꯦ, ꯕꯁꯇ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯔꯤꯗꯤ ꯀꯩꯒꯤꯅꯣ? ꯅꯃꯥ ꯅꯄꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ?" ꯀꯟꯁꯇꯦꯕꯜꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗꯦ, ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏ ꯕꯁꯇ ꯊꯦꯡꯅꯔꯛꯈꯤꯕ ꯔꯥꯍꯨꯜ ꯀꯧꯕ ꯅꯨꯄꯥ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯟꯁꯇꯦꯕꯜ ꯑꯗꯨꯗ ꯍꯥꯏꯔꯤ, "ꯑꯉꯥꯡꯁꯤ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯔꯥꯅꯤ ꯑꯩꯅ." ꯀꯟꯁꯇꯦꯕꯜꯅ ꯁꯛ ꯇꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯃꯤ ꯇꯤꯟꯐꯝ ꯃꯐꯝꯁꯤꯗ ꯑꯉꯥꯡ ꯈꯛꯇꯪ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯀꯅꯨ, ꯃꯐꯝꯁꯤ ꯑꯉꯥꯡ ꯌꯥꯝꯅ ꯃꯥꯡꯅꯕ ꯃꯐꯝꯅꯤ." ꯍꯥꯏꯔꯝꯃꯒ ꯁꯣꯇꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅ ಚಾಥꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯄꯔꯤ ꯑꯃꯗꯤ ꯁꯣꯇꯨ ꯕꯁ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯣꯇꯨꯗꯤ ꯕꯁ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦ, ꯃꯥꯒꯤ ꯑꯆꯥꯄꯣꯠꯇꯨ ꯄꯨꯂꯤꯁꯅ ಚಾಥꯣꯛꯈ꯭ꯔꯦꯅ ꯁꯥꯎꯔꯤ꯫ ꯑꯗꯨꯒ ꯄꯔꯤꯅꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯕ ꯑꯆꯥꯄꯣꯠ ꯈꯔꯒꯤꯗꯃꯛꯇ ꯕꯁ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯥꯎꯔꯤ꯫ ꯄꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯗꯅ ꯃꯊꯥ ꯁꯥꯅ ꯂꯦꯞꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯥꯍꯨꯜ ꯆꯪꯁꯤꯜꯂꯛꯂꯒ ꯄꯔꯤꯗ ꯍꯥꯏꯔꯤ, "ꯕꯁ ꯑꯃ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯈꯨꯗꯤꯡꯃꯛ ꯃꯥꯡ ꯇꯥꯛꯄ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯉꯁꯤ ꯕꯁ ꯅꯪꯍꯧꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯕꯁ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯅꯨꯡꯗꯥꯡꯁꯤꯃꯗꯤ ꯂꯥꯏꯁꯪꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ." ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯥꯏꯁꯪꯒꯤ ꯃꯆꯤ ꯑꯃꯗ ꯄꯔꯤ ꯑꯃꯗꯤ ꯁꯣꯇꯨ ꯔꯥꯍꯨꯜꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯔꯤ꯫ ꯔꯥꯍꯨꯜꯅ ꯁꯣꯇꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯄꯨꯛ ꯊꯜꯂꯕꯅꯤꯅ ꯁꯤꯔꯥ ꯃꯇꯥ ꯑꯣꯏꯅ ꯈꯨꯔꯨꯝꯃꯨꯔꯁꯤ." ꯃꯊꯪꯗꯅ ꯔꯥꯍꯨꯜꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯁꯤꯔꯥ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯛꯈꯤ꯫ ꯁꯤꯔꯥ ꯃꯇꯥꯅ ꯍꯥꯏꯔꯛꯏ,
ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯕꯣꯔ ꯑꯃ ꯅꯤꯖꯔꯣ ꯁꯣꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯏ ꯁꯥꯔꯨꯛ ꯈꯥꯟꯒ ꯑꯃꯨꯛꯇꯪ ꯎꯅꯍꯟꯕꯤꯌꯨ ꯁꯤꯔꯥꯃꯇꯥꯅ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯐꯥꯒꯤꯔꯥ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯕꯣꯔ ꯑꯣꯏꯅ ꯅꯤꯌꯨ ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯃꯤꯠ ꯑꯃꯨꯛꯇꯪ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯏꯁꯣꯔꯗ ꯑꯩꯅ ꯅꯤꯖꯔꯛꯂꯤꯕꯁꯤ ꯆꯍꯤ 4 ꯍꯦꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯕꯗ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯃꯤꯠ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯅꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯌꯦꯡꯖꯕꯅꯤ ꯑꯉꯥꯡꯒꯤ ꯏꯆꯝ ꯆꯝꯕ ꯄꯥꯎꯈꯨꯝꯁꯤꯗ ꯁꯤꯔꯥꯃꯇꯥꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯅꯣꯛꯊꯣꯔꯛꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛꯄꯨ ꯃꯅꯥꯛꯇ ꯅꯨꯡꯁꯤꯅ ꯀꯧꯁꯤꯜꯂꯛꯈꯤ ꯁꯤꯔꯥꯃꯇꯥꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯑꯩꯅ ꯁꯤꯔꯥꯃꯇꯥ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯗꯦꯜꯂꯤꯗ ꯊꯤꯌꯦꯇꯔ ꯌꯥꯎꯔꯝꯃꯤ ꯁꯥꯔꯨꯛ ꯈꯥꯟꯒ ꯄꯨꯟꯅ ꯊꯤꯌꯦꯇꯔ ꯇꯧꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯥꯔꯨꯛ ꯈꯥꯟꯗꯤ ꯍꯣꯠꯅꯕ ꯀꯜꯂꯤ ꯑꯦꯛꯇꯤꯡꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇꯁꯨ ꯃꯥꯗꯤ ꯑꯆꯧꯕ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯎ ꯇꯥꯕꯗꯗꯤ ꯁꯥꯔꯨꯛ ꯈꯥꯟ ꯖꯩꯁꯜꯃꯔꯒꯤ ꯃꯔꯨꯚꯨꯃꯤꯗ ꯔꯥꯖꯄꯨꯠ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯔꯒ ꯐꯤꯂꯝ ꯅꯝꯃꯤ ꯍꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯁꯤꯔꯥꯃꯇꯥꯅ ꯁꯣꯇꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯊꯨꯡꯖꯔꯣ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯕꯤꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯔꯥꯍꯨꯜꯅ ꯖꯣꯙꯄꯨꯔ ꯇꯝꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯕꯁ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯇꯣꯡꯈꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯂꯝꯕꯤꯗ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯍꯥꯏꯅ ꯁꯤꯟꯅꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯇꯣꯡꯂꯤꯕ ꯕꯁ ꯑꯗꯨꯅ ꯍꯦꯛ ꯊꯧꯕ ꯍꯧꯈꯤꯕꯒ ꯔꯥꯍꯨꯜꯅ ꯅꯨꯄꯥ ꯑꯃꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯖꯣꯙꯄꯨꯔ ꯇꯝꯅ ꯆꯠꯈꯤꯕ ꯕꯁ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 10 ꯁꯨꯔꯕꯤ ꯑꯃꯒ ꯆꯍꯤ 9ꯃꯨꯛ ꯑꯣꯏꯒꯗꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯃꯃꯤꯠ ꯎꯗꯕ ꯑꯃꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯁꯛ ꯐꯖꯕꯅꯤ ꯑꯗꯨꯅ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯊꯣꯛꯄ ꯌꯥꯅꯤ ꯑꯗꯨꯒ ꯃꯃꯤꯠ ꯎꯗꯕ ꯑꯉꯥꯡꯗꯨꯁꯨ ꯏꯁꯩ ꯁꯛꯄ ꯍꯩꯕꯅꯤ ꯑꯗꯨꯅ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯊꯣꯛꯄ ꯌꯥꯅꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯖꯩꯁꯜꯃꯔ ꯇꯝꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯅ ꯖꯣꯙꯄꯨꯔ ꯕꯁ ꯁ꯭ꯇꯦꯟꯗꯒꯤ ꯀꯩꯅꯣꯝꯃ ꯍꯥꯏꯖꯤꯜꯂꯒ ꯑꯅꯤꯗꯣ ꯂꯧꯈꯠꯂꯣ ꯁꯥꯙꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯏꯪ ꯇꯞꯄ ꯔꯥꯍꯨꯜ ꯑꯉꯥꯡ ꯐꯥꯕ ꯑꯉꯥꯡ ꯂꯂꯣꯟꯕ ꯑꯣꯏꯔꯝꯃꯦ ꯑꯁꯣꯝꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯇꯣꯡꯂꯛꯂꯤꯕ ꯕꯁ ꯑꯗꯨꯒꯤ ꯀꯟꯗꯛꯇꯔꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯍꯥꯏꯔꯤ ꯃꯦꯟ ꯔꯣꯗꯇ ꯑꯗꯨꯝ ꯆꯠꯂꯒꯗꯤ ꯖꯣꯙꯄꯨꯔ ꯌꯧꯕ ꯃꯇꯝꯗ ꯊꯦꯡꯂꯅꯤ ꯑꯗꯨꯅ ꯈꯣꯡ ꯂꯝꯕꯤꯁꯤꯗ ꯁꯝꯖꯤꯜꯂꯒ ꯆꯠꯄꯅ ꯖꯣꯙꯄꯨꯔ ꯌꯧꯕꯗ ꯃꯇꯝ ꯆꯪꯉꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯈꯣꯡ ꯂꯝꯕꯤꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯨꯠ ꯁꯝꯅꯔꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯏꯪꯂꯤꯁꯃꯦꯟ ꯃꯆꯥ ꯑꯃ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯄꯔꯤꯅ ꯎꯔꯛꯈꯤ ꯄꯔꯤꯅ ꯌꯥꯝꯅ ꯀꯤꯖꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡꯗ ꯅꯣꯝꯃꯨꯏ ꯏꯪꯂꯤꯁꯃꯦꯟ ꯅꯨꯄꯥꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯏ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯄꯔꯤꯁꯨ ꯌꯥꯝꯅ ꯀꯤꯖꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ ꯏꯪꯂꯤꯁꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯆꯒꯦ ꯑꯩꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯏꯁꯤꯡ ꯈꯧꯔꯥꯡ ꯃꯟꯕꯗꯒꯤ ꯋꯥꯟꯊꯔꯨꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯏ ꯁꯣꯇꯨꯅ ꯃꯆꯦꯗ ꯍꯥꯏꯔꯤ ꯃꯥꯒꯤꯁꯦ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯤꯅꯤ ꯏꯁꯤꯡ ꯈꯔ ꯄꯤꯕꯤꯌꯨ ꯄꯔꯤꯁꯨ ꯅꯨꯄꯥꯗꯨꯗ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯑꯒ ꯄꯤꯔꯤ ꯏꯁꯤꯡ ꯈꯔ ꯊꯛꯂꯕ ꯃꯇꯨꯡꯗꯅ ꯏꯪꯂꯤꯁꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯔꯨꯚꯨꯃꯤ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯕ ꯃꯐꯝ ꯅꯠꯇꯦ ꯑꯩꯗꯤ ꯎꯔꯨꯝꯗ ꯑꯗꯨꯝ ꯆꯠꯆꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯍꯦꯃꯟꯈꯤꯗꯅ ꯋꯥꯟꯊ ꯂꯩꯔꯝꯃꯦ ꯄꯔꯤꯗꯤ ꯏꯪꯂꯤꯁꯃꯦꯟ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯤꯖꯔꯤ ꯑꯗꯨꯅ ꯁꯣꯇꯨꯗ ꯆꯠꯂꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯏꯪꯂꯤꯁꯃꯦꯟ ꯑꯗꯨꯅꯗꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯊꯦꯡꯛꯌꯨ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯤ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯁꯣꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯊꯦꯡꯛꯌꯨ ꯍꯥꯏꯔꯛꯑꯕꯅꯤꯅ ꯏꯪꯂꯤꯁꯃꯦꯟ ꯑꯁꯤꯗꯒꯤ ꯆꯣꯀ꯭ꯂꯦꯠ ꯈꯔ ꯂꯧꯈꯤꯁꯤ ꯄꯔꯤꯅꯗꯤ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯁꯣꯇꯨꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯆꯤꯡꯂꯤ ꯑꯗꯨꯕꯨ ꯁꯣꯇꯨꯅꯗꯤ ꯆꯣꯀ꯭ꯂꯦꯠ ꯆꯥꯒꯦ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯤ ꯁꯣꯇꯨꯅ ꯆꯣꯀ꯭ꯂꯦꯠ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯄꯜꯂꯛꯄꯁꯤꯗ ꯏꯪꯂꯤꯁꯃꯦꯟꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯀꯧꯁꯤꯜꯂꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯆꯣꯀ꯭ꯂꯦꯠ ꯈꯔ ꯂꯧꯊꯣꯛꯑꯒ ꯄꯤꯔꯤ ꯄꯔꯤꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛꯇ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯍꯥꯞꯄꯅꯤ ꯆꯥꯔꯨꯅꯨ ꯄꯔꯤꯅ ꯋꯥ ꯍꯥꯏꯕꯒ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯣꯇꯨꯗꯤ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯁꯨ ꯈꯔ ꯈꯔ ꯐꯩ ꯍꯥꯏꯔꯝꯃꯒ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯂꯤꯕ ꯆꯣꯀ꯭ꯂꯦꯠꯇꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯁꯣꯇꯨ ꯂꯦꯞꯂꯝꯕꯗꯒꯤ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏ ꯃꯈꯥꯗ ꯍꯥꯏꯊꯈꯤ ꯄꯔꯤꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯁꯣꯇꯨ ꯀꯩꯗꯧꯔꯒꯦ ꯍꯪꯂꯤ ꯏꯪꯂꯤꯁꯃꯦꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯧꯐꯝ ꯈꯪꯗꯅ ꯏꯉꯥꯎ ꯉꯥꯎ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯣꯇꯨꯅ ꯅꯣꯛꯑꯒ ꯍꯧꯒꯠꯂꯛꯏ ꯁꯣꯇꯨꯅ ꯐꯥꯒꯤ ꯇꯧꯁꯤꯟꯅꯕꯅꯤ ꯈꯪꯂꯛꯄꯗ ꯄꯔꯤ ꯃꯥꯅ ꯄꯥꯈꯠꯆꯔꯝꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯁꯣꯇꯨꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗ ꯇꯩꯔꯤꯕ ꯂꯩꯉꯣꯏꯁꯤꯡ ꯑꯗꯨ ꯀꯟꯊꯣꯛꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯤ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯤꯒꯨꯝꯕ ꯐꯥꯒꯤ ꯇꯧꯒꯅꯨ ꯑꯗꯨꯕꯨ ꯁꯣꯇꯨꯅꯗꯤ ꯆꯣꯀ꯭ꯂꯦꯠ ꯆꯥꯅ ꯏꯁꯤ ꯁꯤꯅ ꯅꯣꯛꯂꯤ ꯁꯣꯇꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯔꯤꯅ ꯁꯣꯇꯨꯒꯤ ꯃꯈꯨꯠ ꯁꯝꯃꯒ ꯏꯪꯂꯤꯁꯃꯦꯟ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯏꯪꯂꯤꯁꯃꯦꯟ ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄ ꯇꯨꯔꯤꯁꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯕꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯛꯄꯗꯅ ꯏꯪꯂꯤꯁꯃꯦꯟ ꯑꯗꯨꯒ ꯁꯣꯇꯨꯒꯗꯤ ꯃꯊꯃꯣꯏ ꯄꯦꯟꯈꯩ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯛꯈꯤ ꯉꯥꯏꯍꯥꯛ ꯑꯃꯅ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯖꯣꯙꯄꯨꯔ ꯕꯁ ꯁ꯭ꯇꯦꯟ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯥ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯟꯅ ꯆꯥ ꯊꯛꯃꯤꯟꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯃꯅ ꯑꯃꯗ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯇꯦꯕꯜ ꯑꯗꯨꯒ ꯊꯪꯅꯅ ꯐꯝꯂꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯅꯣꯛꯂꯤ ꯋꯥꯔꯤ ꯇꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤ
ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯇꯥꯞ ꯀꯧꯏ ꯏꯪꯂꯤꯁꯃꯦꯟ ꯑꯃꯗꯤ ꯄ꯭ꯔꯇꯥꯞ ꯑꯃꯅ ꯑꯃꯗ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯅꯔꯒ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯛꯏ ꯖꯥꯏꯁꯜꯃꯔꯗ ꯁꯥꯔꯨꯛ ꯈꯥꯟꯒꯤ ꯐꯤꯂꯝ ꯅꯝꯃꯤ ꯍꯥꯏ ꯁꯥꯔꯨꯛ ꯈꯥꯟ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯖꯍꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯁꯥꯔꯨꯛ ꯈꯥꯟ ꯄꯜꯂꯛꯄꯗ ꯄꯔꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯄꯔꯤꯅ ꯄ꯭ꯔꯇꯥꯞꯇ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯁꯨ ꯁꯥꯔꯨꯛ ꯈꯥꯟ ꯑꯃꯨꯛꯇꯪ ꯎꯖꯅꯤꯡꯉꯤ ꯑꯗꯨꯅ ꯀꯀꯥꯅ ꯖꯥꯏꯁꯜꯃꯔ ꯆꯠꯄꯗ ꯑꯩꯈꯣꯏꯕꯨꯁꯨ ꯄꯨꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯄ꯭ꯔꯇꯥꯞꯅ ꯍꯔꯥꯎ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯁꯤ ꯏꯇꯣꯝꯗ ꯆꯠꯂꯅꯤ ꯈꯜꯂꯨꯕꯗ ꯋꯥꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯂꯗꯤ ꯋꯥꯔꯔꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯁꯥꯔꯨꯛ ꯈꯥꯟ ꯁꯣꯏꯗꯅ ꯎꯔꯅꯤ ꯄꯔꯤꯅꯁꯨ ꯏꯪꯂꯤꯁꯃꯦꯟꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯏꯪꯂꯤꯁꯃꯦꯟ ꯑꯗꯨꯅꯗꯤ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄꯔꯤ ꯑꯃꯗꯤ ꯁꯣꯇꯨ ꯄ꯭ꯔꯇꯥꯞꯀꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯄ꯭ꯔꯇꯥꯞꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯐꯝꯂꯤꯕ ꯑꯉꯥꯡ ꯑꯅꯤꯗ ꯍꯥꯏꯔꯤ ꯒꯥꯔꯤꯗ ꯒꯨꯂꯥ ꯌꯥꯎꯔꯤꯕꯅꯤ ꯅꯈꯣꯏꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯆꯥꯔꯣ ꯄꯔꯤ ꯑꯃꯗꯤ ꯁꯣꯇꯨꯁꯨ ꯒꯨꯂꯥ ꯕꯣꯛꯁ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯕꯨꯛ ꯊꯟꯕ ꯃꯈꯩ ꯆꯥꯔꯤ ꯏꯀꯨꯏ ꯀꯨꯏꯍꯧꯗꯦ ꯄꯔꯤ ꯃꯀꯣꯛꯇ ꯑꯅꯥꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯉꯥꯏꯍꯥꯛ ꯄꯥꯏꯔꯝꯃꯒ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯇꯨꯁꯨ ꯃꯆꯦꯗ ꯉꯥꯊꯔꯒ ꯏꯁꯤꯁꯤꯅ ꯇꯨꯝꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯨꯔꯒ ꯄ꯭ꯔꯇꯥꯞꯅꯗꯤ ꯀꯔꯤꯒꯤ ꯋꯥꯟꯊꯔꯤꯕꯅꯣ ꯈꯪꯂꯕꯒꯨꯝ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯀꯣꯜ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯅꯤꯃꯛ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛꯃꯛ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯇꯥꯞꯅ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯂꯝꯕꯤꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯅꯨꯡ ꯊꯨꯒꯥꯏꯔꯒ ꯂꯩꯔꯝꯃꯤ ꯁꯣꯔꯣꯛꯇ ꯅꯨꯡ ꯉꯥꯛꯇ ꯂꯩꯁꯜꯂꯕꯅꯤꯅ ꯄ꯭ꯔꯇꯥꯞꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯔꯒꯗꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯁꯨ ꯂꯝꯕꯤꯗ ꯄꯩꯁꯤꯜꯂꯤꯕꯁꯤꯡꯁꯤ ꯂꯧꯊꯣꯛꯎ ꯑꯩꯈꯣꯏ ꯆꯠꯀꯦ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯤꯗꯨꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯄ꯭ꯔꯇꯥꯞꯀꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯐꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯄꯨꯔꯛꯄ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯛꯑꯒ ꯄ꯭ꯔꯇꯥꯞꯇ ꯑꯦꯝ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯌꯥꯎꯕ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯄꯤꯔꯛꯑꯣ ꯄ꯭ꯔꯇꯥꯞꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯌꯥꯎꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯑꯒ ꯄꯤꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯒꯥꯔꯤꯒꯤ ꯁꯣꯁꯨ ꯄꯤꯌꯨ ꯍꯥꯏꯔꯛꯏ ꯄ꯭ꯔꯇꯥꯞꯁꯨ ꯒꯥꯔꯤ ꯁꯣ ꯂꯧꯊꯣꯛꯑꯒ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯨꯄꯤꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯁꯤꯠꯇꯗꯤ ꯀꯅꯥꯝꯇ ꯌꯥꯎꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯄ꯭ꯔꯇꯥꯞꯇ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯃꯅꯤꯡꯒꯤ ꯕꯨꯠꯆꯥꯡꯗꯣ ꯃꯅꯨꯡꯗ ꯀꯩ ꯌꯥꯎꯒꯦ ꯌꯦꯡꯒꯦ ꯄ꯭ꯔꯇꯥꯞꯅꯗꯤ ꯀꯩꯁꯨ ꯌꯥꯎꯗꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯒꯗꯤ ꯃꯔꯩ ꯌꯦꯠꯅꯔꯨꯕ ꯌꯥꯗꯕꯅꯤꯅ ꯄ꯭ꯔꯇꯥꯞꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯕꯨꯠ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯈꯤ ꯅꯨꯄꯤꯗꯨꯅ ꯍꯪꯂꯛꯏ ꯆꯦꯔꯪꯅ ꯀꯨꯞꯁꯤꯜꯂꯤꯁꯤ ꯀꯩꯅꯣ ꯄ꯭ꯔꯇꯥꯞꯅ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯝꯃꯒ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯦꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯨꯄꯤꯗꯨꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯆꯦꯔꯪ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯣꯔꯥ ꯃꯅꯨꯡꯗ ꯁꯣꯇꯨ ꯑꯃꯗꯤ ꯄꯔꯤ ꯌꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯔꯤ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯃꯥꯅ ꯃꯄꯥꯟ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯇꯨꯗꯤ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯅ ꯏꯁꯩ ꯁꯛꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯁꯤꯗ ꯄꯔꯤꯁꯨ ꯍꯔꯥꯎꯖꯔꯤ ꯄꯔꯤ ꯃꯅꯥꯎꯅꯨꯄꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯄꯔꯤꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯅ ꯁꯣꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯆꯦꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯃꯇꯝ ꯂꯦꯜꯂꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯕꯣꯛꯀ ꯎꯅꯔꯨꯁꯤ ꯍꯥꯏꯗꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯔꯛꯈꯤ ꯈꯥꯡꯄꯣꯛ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯤꯠ ꯎꯗ꯭ꯔꯕꯤ ꯑꯁꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯈꯤ ꯄꯔꯤꯅ ꯍꯪꯂꯛꯏ ꯃꯥꯁꯨ ꯃꯤꯠ ꯎꯗꯕ꯭ꯔꯥ ꯁꯣꯇꯨꯅꯁꯨ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯩꯒꯨꯝꯅ ꯏꯕꯣꯛꯁꯨ ꯃꯤꯠ ꯎꯗꯕ꯭ꯔꯥ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯃꯤꯠꯅ ꯎꯕ ꯈꯛꯇꯅ ꯎꯕ ꯅꯠꯇꯦ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌా ꯑꯃ ꯅꯤꯡꯁꯤꯡꯂꯤ ꯑꯩꯒꯤ ꯀꯣꯛꯇ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯅ ꯎꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯎꯕ ꯌꯦꯡꯕ ꯐꯪꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯀꯧꯁꯤꯜꯂꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯣꯇꯨꯅ ꯍꯪꯂꯛꯏ ꯏꯕꯣꯛ ꯅꯪ ꯖꯥꯗꯨ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯃꯤꯠ ꯎꯗꯦ ꯍꯥꯏꯔꯒ ꯀꯝꯗꯧꯅ ꯎꯕ ꯐꯪꯂꯤꯅꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯖꯥꯗꯨꯒꯤ ꯖꯥꯗꯨ ꯉꯥꯛꯇꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯉꯛꯄ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯀꯌꯥ ꯑꯃ ꯎꯒꯅꯤ ꯁꯣꯇꯨꯅꯗꯤ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ ꯑꯩꯗꯤ ꯚꯥꯞꯀ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯀꯣꯛꯀ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯄꯔꯤꯅ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯍꯅꯨꯕꯤꯗꯨꯅ ꯁꯣꯇꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯁꯨ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯍꯅꯨꯕꯤꯗꯨꯅ ꯄꯔꯤꯗ ꯍꯥꯏꯔꯤ ꯅꯪꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯤꯒꯦ ꯑꯗꯨꯕꯨ ꯍꯅꯨꯕꯤꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯛꯄꯗꯗꯤ ꯍꯅꯨꯕꯤꯗꯨꯅ ꯑꯋꯥꯕ ꯁꯛꯐꯝ ꯑꯃꯗ ꯍꯥꯏꯔꯛꯏ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯗꯧꯔꯤ ꯄꯔꯤꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ ꯁꯣꯇꯨꯁꯤ ꯃꯃꯤꯠ ꯎꯔꯔꯣꯏꯗ꯭ꯔꯥ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯊꯦꯡꯊꯔꯕꯗꯤ ꯎꯔꯔꯣꯏ ꯃꯁꯤ ꯇꯥꯔꯕꯗꯅ ꯄꯔꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯖꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯁꯣꯇꯨꯒꯤ 7 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯔꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯇꯨ ꯃꯃꯤꯠ ꯎꯍꯟꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯋꯥꯁꯛꯈꯤꯕꯅꯤ ꯄꯔꯤꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯁꯤꯗ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕꯤꯒꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯤ ꯊꯧꯅꯥ ꯐꯔꯕꯤ ꯅꯨꯄꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯖꯥꯏꯁꯜꯃꯔ ꯇꯝꯅ ꯆꯠꯈꯤꯅꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯈꯤ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯕꯁ ꯂꯥꯛꯄ ꯉꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯑꯅꯣꯏꯕ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯅꯨꯄꯥ ꯑꯃ
ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯤꯡ ꯑꯃ ꯄꯥꯏꯔꯒ ꯕꯥꯞꯅ ꯁꯥꯕ ꯇ꯭ꯔꯛ ꯑꯃ ꯊꯧꯔꯒ ꯃꯈꯣꯡꯅ ꯂꯥꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯎꯔꯨꯕꯗ ꯄꯔꯤꯗꯤ ꯏꯁꯤꯁꯤꯅ ꯅꯣꯛꯂꯤ꯫ ꯁꯣꯇꯨꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯅꯪꯅ ꯅꯣꯛꯂꯤꯗꯤ? ꯄꯔꯤꯅ ꯈꯨꯝꯂꯛꯏ, ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯕꯥꯞꯅ ꯁꯥꯕ ꯒꯥꯔꯤ ꯑꯃ ꯊꯧꯔꯒ ꯂꯥꯛꯏ꯫ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯗ꯭ꯔꯤꯅꯥꯊ ꯀꯧꯕꯅꯤ, ꯍꯥꯟꯅ ꯇ꯭ꯔꯛ ꯊꯧꯔꯝꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯤꯔꯣꯜ ꯇꯥꯗꯅ ꯃꯥꯒꯤ ꯕꯥꯞꯅ ꯁꯥꯒꯠꯄ ꯇ꯭ꯔꯛ ꯊꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯋꯥꯔꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯔꯤꯅ ꯁꯣꯇꯨꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯁꯤ꯫ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯎꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯇꯣꯏꯗꯤ ꯀꯩꯒꯤꯅꯣ? ꯄꯔꯤꯅ ꯈꯨꯝꯂꯛꯏ, ꯏꯕꯣꯛꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯅꯣꯏꯕ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕ ꯑꯃꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯟꯗꯅ ꯁꯣꯇꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯉꯥꯎꯕ ꯕꯗ꯭ꯔꯤꯅꯥꯊꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯁꯣꯇꯨꯅ ꯄꯔꯤꯗ ꯍꯪꯂꯛꯏ, ꯅꯨꯄꯥ ꯑꯁꯤꯕꯨ ꯖꯩꯁꯥꯜꯃꯔ ꯆꯠꯄꯒꯤ ꯂꯝꯕꯤ ꯈꯪꯕ ꯖꯥꯠꯂꯥ? ꯕꯁ ꯁ꯭ꯇꯦꯟꯗ ꯕꯁ ꯂꯥꯛꯄ ꯉꯥꯏꯔꯝꯃꯒꯗꯤ ꯉꯁꯥꯏꯅ ꯕꯁ ꯅꯠꯇ꯭ꯔꯒ ꯖꯤꯞ ꯑꯃ ꯇꯣꯡꯉꯒ ꯖꯩꯁꯥꯜꯃꯔ ꯌꯧꯅꯕ ꯆꯠꯂꯝꯃꯅꯤ꯫ ꯄꯔꯤꯅꯗꯤ ꯇꯨꯃꯤꯟꯅ ꯆꯠꯂꯨ, ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯕꯗ꯭ꯔꯤꯅꯥꯊ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯂꯒ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯗꯥꯏꯗꯅꯣꯃ ꯃꯈꯨꯠ ꯊꯤꯜꯂꯛꯏ꯫ ꯄꯔꯤꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯉꯣꯏ ꯄꯨꯕ ꯑꯆꯧꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯔꯨꯕꯗꯅ ꯄꯔꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯆꯦꯜꯂꯣ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯕꯗ꯭ꯔꯤꯅꯥꯊꯅ ꯃꯃꯥꯡ ꯊꯥꯔꯒ ꯀꯟꯅ ꯆꯦꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯏꯟꯅꯔꯤ꯫ ꯕꯗ꯭ꯔꯤꯅꯥꯊ ꯃꯦꯟ ꯔꯣꯗꯇ ꯆꯦꯜꯂꯝꯕꯗꯒꯤ ꯊꯩꯗꯣꯛꯑꯒ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯤꯡꯈꯥꯏꯔꯕ ꯌꯨꯝꯂꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯀꯥꯏꯕ ꯌꯨꯝꯂꯛ ꯑꯗꯨꯗ ꯎꯇꯦꯛ ꯋꯥꯇꯦꯛ ꯑꯃꯗꯤ ꯗꯝꯕꯨꯔ ꯃꯆꯦꯠꯅ ꯁꯥꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯗ꯭ꯔꯤꯅꯥꯊ ꯁꯣꯇꯨ ꯃꯆꯤꯟ ꯃꯅꯥꯎꯒ ꯂꯣꯏꯅꯅ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯈꯤ꯫ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯛꯀꯤ ꯄꯥꯔꯠ ꯑꯇꯦꯛ ꯑꯀꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯗ꯭ꯔꯤꯅꯥꯊꯇꯤ ꯋꯥ ꯑꯃ ꯐꯥꯎ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯗ꯭ꯔꯤꯅꯥꯊꯅ ꯃꯥꯒꯤ ꯇꯔꯪꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯧꯊꯣꯛꯑꯒ ꯃꯆꯤꯟ ꯃꯅꯥꯎꯗ ꯄꯤꯖꯔꯤ꯫ ꯈꯥꯡꯄꯣꯛ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯑꯇꯦꯛ ꯑꯀꯥꯏ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯉꯥꯎꯕ ꯕꯗ꯭ꯔꯤꯅꯥꯊꯀꯤ ꯃꯇꯝꯕꯥꯛꯇ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯕꯗ꯭ꯔꯤꯅꯥꯊꯁꯨ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯤ, ꯃꯥꯏꯊꯣꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯉꯥꯎꯕ ꯕꯗ꯭ꯔꯤꯅꯥꯊꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯍꯔ ꯃꯆꯥ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯗ꯭ꯔꯤꯅꯥꯊꯅ ꯁꯣꯇꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯆꯥꯄꯣꯠ ꯏꯟꯕꯤꯔꯤ꯫ ꯁꯣꯇꯨꯅꯁꯨ ꯕꯗ꯭ꯔꯤꯅꯥꯊꯇ ꯇꯟ ꯃꯆꯦꯠ ꯑꯃ ꯏꯟꯕꯤꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯄꯔꯤꯗꯤ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯀꯨꯏꯊꯔꯛꯂꯕꯗꯤ ꯁꯣꯇꯨꯒꯤ ꯃꯃꯤꯠ ꯎꯔꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯂꯩꯐꯝ ꯈꯪꯗꯅ ꯀꯡꯉꯥꯎꯅꯔꯤ꯫ ꯑꯋꯥꯕ ꯋꯥꯈꯜꯁꯤꯅ ꯇꯨꯃꯤꯟꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯄꯔꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯊꯣꯔꯛꯈꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯁꯥ ꯃꯇꯣꯝꯗꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯖꯔꯤ, ꯕꯗ꯭ꯔꯤꯅꯥꯊꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯗ ꯅꯨꯃꯤꯠ ꯑꯃ ꯃꯥꯡꯈꯤꯕꯁꯤ ꯃꯥꯡꯂꯝꯃꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯁꯣꯇꯨꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯌꯧꯔꯛꯀꯗꯕ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 2 ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯍꯪ ꯀꯌా ꯑꯃ ꯍꯪꯖꯔꯤ꯫ ꯑꯗꯨꯒ ꯁꯍꯔ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯒꯥꯔꯤ ꯋꯥꯔꯛꯁꯣꯞ ꯑꯃꯗꯅ ꯄꯔꯤꯕꯨ ꯂꯨꯅ ꯇꯧꯕꯤꯈꯤꯕ ꯒꯥꯔꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯕꯥꯏꯛ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯕꯥꯏꯛ ꯁꯦꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯁꯦꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯨ ꯇꯞꯇꯥꯏ ꯊꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯒꯥꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯤ, ꯑꯩ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯃꯨꯈꯤꯒꯦ, ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤꯁꯦ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯣ꯫ ꯑꯁꯣꯝꯗꯅ ꯄꯔꯤꯗꯤ ꯁꯍꯔ ꯃꯆꯥꯗꯨꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤ, ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯖꯩꯁꯥꯜꯃꯔ ꯌꯧꯍꯟꯕꯤꯌꯨ꯫ ꯄꯔꯤꯅ ꯂꯥꯏ ꯈꯨꯔꯝꯃꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯒꯥꯔꯗꯨꯁꯨ ꯂꯥꯏꯁꯪ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯄꯔꯤ ꯎꯕꯗ ꯒꯥꯔꯗꯨꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ, ꯃꯐꯝꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯕ? ꯄꯔꯤꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, ꯁꯣꯇꯨ ꯏꯕꯥꯅꯤ ꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯁꯔꯨꯛ ꯈꯥꯟ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯒꯥꯔꯗꯨꯒꯤ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯅ ꯄꯔꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯁꯔꯨꯛ ꯈꯥꯟ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤꯗꯃꯛꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯄꯨꯖꯔꯛꯂꯤꯕ ꯁꯔꯨꯛ ꯈꯥꯟꯒꯤ ꯃꯤꯠꯀꯤ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯄꯣꯁꯇꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯛꯏ꯫ ꯄꯣꯁꯇꯔ ꯑꯗꯨ ꯎꯔꯨꯕꯗ ꯒꯥꯔꯗꯨꯅ ꯍꯪꯂꯛꯏ, ꯁꯣꯇꯨꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯦ? ꯃꯊꯪꯗꯅ ꯒꯥꯔꯗꯨ ꯑꯃꯗꯤ ꯄꯔꯤ, ꯁꯣꯇꯨ ꯑꯃꯗꯤ ꯕꯗ꯭ꯔꯤꯅꯥꯊꯅ ꯐꯝꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯇꯨꯗꯤ ꯒꯥꯔꯗꯨ ꯂꯥꯛꯂꯦ ꯇꯥꯕ ꯃꯇꯝꯗ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯖꯩꯁꯥꯜꯃꯔ ꯆꯠꯅꯅꯕ ꯒꯥꯔꯗꯨꯒꯤ ꯕꯥꯏꯛ ꯑꯗꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯋꯥꯔꯛꯁꯣꯞꯀꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯕ ꯃꯈꯩ ꯏꯁꯤꯁꯤꯅ ꯇꯨꯝ ꯂꯩꯔꯝꯃꯦ꯫ ꯃꯁꯤ ꯎꯔꯨꯕꯗ ꯒꯥꯔꯗꯨꯗꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯒꯥꯔꯤꯁꯤꯗꯗꯤ ꯁꯦꯝꯕ ꯂꯣꯏꯁꯜꯂꯣ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯣꯇꯨꯅ ꯄꯔꯤꯗ ꯍꯥꯏꯔꯛꯏ, ꯒꯥꯔꯗꯨꯒꯤ ꯕꯥꯏꯛꯁꯤ ꯕꯗ꯭ꯔꯤꯅꯥꯊꯇ ꯁꯦꯝꯍꯟꯁꯤ, ꯃꯥꯅ ꯁꯦꯝꯕ ꯍꯩꯇꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯊꯪꯗꯅ ꯕꯗ꯭ꯔꯤꯅꯥꯊꯅ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯂꯧꯊꯣꯛꯑꯒ ꯒꯥꯔꯗꯨꯒꯤ ꯕꯥꯏꯛ ꯑꯗꯨ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯔꯤꯒꯤ ꯊꯃꯣꯏꯗ ꯖꯩꯁꯥꯜꯃꯔ ꯌꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃ ꯎꯔꯛꯈꯤ꯫ ꯄꯔꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯟꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ, ꯃꯤꯒ ꯃꯤꯃꯥꯟꯅꯗꯕ ꯑꯅꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯖꯩꯁꯥꯜꯃꯔꯗ ꯃꯇꯝ ꯆꯥꯅꯗꯤ ꯌꯧꯖꯔꯒꯅꯤ꯫ ꯕꯥꯏꯛ ꯁꯦꯝꯕ ꯂꯣꯏꯔꯛꯄꯗꯅ ꯕꯗ꯭ꯔꯤꯅꯥꯊꯅ ꯁꯣꯇꯨꯗ ꯌꯣꯠꯅ ꯁꯥꯕ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯤꯔꯤ꯫
ꯁꯣꯇꯨꯅꯁꯨ ꯕꯗ꯭ꯔꯤꯅꯥꯊꯇ ꯆꯦꯠꯅ ꯀꯣꯜꯂꯒ ꯍꯥꯏꯔꯤ, ꯅꯪꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯝꯁꯦꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯥꯟꯅꯈꯤꯁꯤ꯫ ꯄꯔꯤꯅꯁꯨ ꯃꯊꯃꯣꯏ ꯁꯦꯡꯅ ꯕꯗ꯭ꯔꯤꯅꯥꯊꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯕꯗ꯭ꯔꯤꯅꯥꯊ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯕꯥꯞꯅ ꯁꯥꯕ ꯇ꯭ꯔꯛ ꯊꯧꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯥꯔꯗꯨꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯖꯥꯏꯁꯜꯃꯔ ꯌꯧꯅꯅꯕ ꯕꯥꯏꯛꯇ ꯄꯨꯕꯤꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯖꯥꯏꯁꯜꯃꯔ ꯌꯧꯔꯛꯂꯦ꯫ ꯁꯥꯍꯔꯨꯈ ꯈꯥꯟꯒꯤ ꯐꯤꯂꯝ ꯅꯝꯐꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯥꯔꯤ ꯀꯌꯥ ꯑꯃ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯈꯤ꯫ ꯒꯥꯔꯗꯨꯅ ꯃꯥꯒꯤ ꯕꯥꯏꯛ ꯈꯥꯝꯂꯒ ꯍꯥꯏꯔꯤ, ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯣ, ꯑꯩ ꯃꯤ ꯑꯃꯇꯪ ꯂꯧꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤ ꯐꯤꯂꯝ ꯅꯝꯐꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯒ ꯒꯥꯔꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯦ, ꯐꯤꯂꯝ ꯅꯝꯐꯝ ꯃꯅꯨꯡꯗꯒꯤ ꯁꯥꯍꯔꯨꯈ ꯈꯥꯟ ꯐꯤꯂꯝ ꯅꯝꯕ ꯂꯣꯏꯔꯦ, ꯁꯥꯍꯔꯨꯈ ꯈꯥꯟ ꯆꯠꯈꯤꯒꯗꯧꯔꯦ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯉꯁꯥꯏ ꯃꯈꯩ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯥꯍꯔꯨꯈ ꯈꯥꯟꯕꯨ ꯑꯃꯨꯛꯇꯪ ꯎꯖꯔꯗꯤ ꯍꯥꯏꯅ ꯉꯥꯏꯔꯤꯕ ꯃꯤꯌꯥꯝꯗꯣ ꯐꯤꯂꯝ ꯁꯦꯠ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯅꯈꯤ꯫ ꯃꯌꯥꯝꯅ ꯆꯦꯟꯅꯔꯤꯕꯗꯨ ꯎꯕꯗ ꯄꯔꯤꯁꯨ ꯁꯥꯍꯔꯨꯈ ꯈꯥꯟ ꯊꯦꯡꯅꯍꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯅ ꯁꯣꯇꯨꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯔꯒ ꯐꯤꯂꯝ ꯁꯦꯠ ꯇꯝꯅ ꯃꯌꯥꯝꯅ ꯆꯦꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯟꯈꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯁꯣꯇꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯦꯞꯂꯝꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯈꯨꯔꯥ ꯗꯨꯡꯒꯥꯔꯥꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯌꯥꯝ ꯆꯦꯟꯅꯔꯤꯕ ꯃꯔꯛꯇꯨꯗ ꯃꯆꯥꯁꯤꯡꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯁꯣꯝꯗꯅ ꯄꯔꯤ ꯁꯣꯇꯨꯒꯤ ꯃꯈꯨꯠ ꯁꯝꯃꯒ ꯐꯤꯂꯝ ꯁꯦꯠ ꯇꯝꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯦꯜꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯥꯍꯔꯨꯈ ꯈꯥꯟ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝꯗꯣ ꯐꯤꯂꯝ ꯁꯦꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯨꯟꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯆꯨꯝꯅꯒꯤ ꯃꯦꯅꯦꯖꯔ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯤ꯫ ꯃꯦꯅꯦꯖꯔꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯏ, ꯐꯤꯂꯝ ꯁꯦꯠ ꯑꯁꯤꯗ ꯇꯥꯔꯤꯕ ꯈꯣꯡꯒꯨꯜ ꯃꯃꯤꯁꯤ ꯁꯥꯍꯔꯨꯈ ꯈꯥꯟꯒꯤ ꯈꯣꯡꯒꯨꯜꯅꯤ, ꯑꯗꯨꯅ ꯈꯣꯡꯒꯨꯜ ꯃꯃꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯅꯥꯝꯇ ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯔꯤ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯑꯃꯨꯛ ꯀꯞ ꯑꯃ ꯂꯧꯊꯣꯛꯑꯒ ꯍꯥꯏꯔꯤ, ꯑꯩꯅ ꯄꯥꯏꯔꯤꯕ ꯀꯞ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯀꯞ ꯅꯠꯇꯦ, ꯁꯥꯍꯔꯨꯈ ꯈꯥꯟꯅ ꯏꯁꯤꯡ ꯊꯛꯈꯤꯕ ꯀꯞꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯟꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯃ ꯎꯠꯂꯗꯨꯅ ꯍꯥꯏꯔꯤ, ꯁꯥꯍꯔꯨꯈ ꯈꯥꯟꯒ ꯑꯩꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯅ ꯌꯥꯔꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯃꯦꯅꯦꯖꯔꯅ ꯁꯥꯍꯔꯨꯈ ꯈꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯅꯥꯛꯇ ꯂꯦꯞꯍꯜꯂꯒ ꯐꯣꯇꯣ ꯀꯥꯞꯍꯜꯂꯤ꯫ ꯐꯣꯇꯣ ꯀꯥꯞꯍꯟꯕꯒꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯂꯧꯈꯠꯂꯤ꯫ ꯃꯌꯥꯝꯅ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗꯅ ꯃꯦꯅꯦꯖꯔ ꯑꯗꯨꯅꯗꯤ ꯃꯇꯣꯝꯗ ꯐꯝꯂꯒ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ, ꯁꯥꯍꯔꯨꯈ ꯈꯥꯟꯗꯤ ꯃꯥꯒꯤ ꯃꯌꯨꯝ ꯃꯨꯝꯕꯥꯏꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯕ? ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯅ ꯈꯨꯝꯂꯛꯏ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯃꯤꯠ ꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯥꯍꯔꯨꯈ ꯈꯥꯟꯗ ꯑꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯃꯦꯅꯦꯖꯔꯅ ꯈꯣꯏꯗꯧ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯁꯥꯍꯔꯨꯈ ꯈꯥꯟꯕꯨ ꯑꯃꯨꯛꯇꯪ ꯎꯅꯕ ꯍꯥꯏꯗꯅ ꯅꯥꯁꯤꯟꯅꯕ, ꯈꯨꯠ ꯇꯦꯛꯄ ꯁꯥꯕ, ꯈꯣꯡ ꯇꯦꯛꯄ ꯁꯥꯕꯇ ꯅꯠꯇꯅ ꯃꯤꯠ ꯇꯥꯡꯕ ꯁꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯤꯠ ꯎꯗꯕ ꯁꯥꯁꯤꯟꯅꯔꯒ ꯁꯥꯍꯔꯨꯈ ꯈꯥꯟ ꯎꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯑꯃꯨꯛ ꯁꯣꯇꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯑꯩꯒꯤ ꯈꯨꯠꯁꯥꯁꯦ ꯀꯌꯥꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯎꯠꯁꯤꯜꯂꯤ꯫ ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯑꯁꯦꯡꯕꯒꯤ ꯃꯤꯠ ꯎꯗꯦ, ꯑꯗꯨꯅ ꯀꯌꯥꯅꯣ ꯍꯥꯏꯕ ꯃꯁꯤꯡ ꯈꯪꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯔꯤꯅ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯄꯨꯖꯔꯛꯄ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯁꯥꯍꯔꯨꯈ ꯈꯥꯟꯒꯤ ꯄꯣꯁꯇꯔ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯤ, ꯁꯣꯇꯨꯒꯤ ꯃꯃꯤꯠ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛꯇ ꯁꯥꯍꯔꯨꯈ ꯈꯥꯟꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯦꯅꯦꯖꯔ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯏꯀꯥꯏꯕ, ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯔꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤ ꯑꯇꯩ ꯑꯇꯣꯞꯄꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ, ꯁꯥꯍꯔꯨꯈ ꯈꯥꯟ ꯃꯐꯝ ꯑꯁꯤꯗꯗꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯕ ꯂꯣꯏꯔꯦ, ꯑꯗꯨꯒ ꯔꯥꯅꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯇꯤꯡ ꯇꯧꯈꯤꯅꯤ꯫ ꯄꯔꯤꯅ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ, ꯔꯥꯅꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯄꯒꯦ? ꯃꯦꯅꯦꯖꯔꯅ ꯈꯨꯝꯂꯛꯏ, ꯁꯤꯗꯒꯤꯗꯤ ꯀꯤꯂꯣꯃꯤꯇꯔ 60 ꯍꯦꯟꯅ ꯂꯥꯞꯄꯤ, ꯑꯗꯨꯕꯨ ꯁꯣꯔꯠꯀꯠ ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯃꯥꯡꯗ ꯎꯔꯤꯕ ꯃꯔꯨꯚꯨꯃꯤ ꯑꯆꯧꯕ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯒꯗꯤ ꯏꯀꯨꯏ ꯀꯨꯏꯍꯧꯗꯅ ꯔꯥꯅꯥꯎ ꯌꯧꯅꯤ, ꯑꯗꯨꯕꯨ ꯃꯥꯡꯗ ꯎꯔꯤꯕ ꯃꯔꯨꯚꯨꯃꯤ ꯑꯁꯤ ꯂꯥꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝꯕꯤꯅꯤ꯫ ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛꯇ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯔꯥꯖꯁꯊꯥꯟ ꯁꯤꯟꯕ ꯊꯨꯡꯅ ꯈꯣꯡꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ, ꯅꯈꯣꯏ ꯑꯅꯤ ꯑꯁꯦꯡꯕꯩ ꯈꯣꯡꯅ ꯆꯠꯇꯣꯏꯔꯥ? ꯄꯔꯤꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯗꯤ ꯃꯔꯨꯚꯨꯃꯤꯗ ꯆꯥꯎꯔꯛꯄꯅꯤ, ꯑꯗꯨꯅ ꯃꯔꯨꯚꯨꯃꯤ ꯐꯥꯎꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯌꯥꯅꯅꯕ ꯆꯠꯆꯈ꯭ꯔꯒꯦ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯋꯥꯖꯅ ꯍꯪꯂꯛꯏ, ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯂꯥꯛꯇꯕ꯭ꯔꯥ? ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ, ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯄꯨꯁꯀꯥꯔꯒꯤ ꯑꯆꯧꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯃꯒ ꯁꯣꯇꯨ ꯃꯆꯤꯟ ꯃꯅꯥꯎ ꯔꯥꯅꯥꯎ ꯇꯝꯅ ꯆꯠꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯃꯈꯨꯠ ꯁꯝꯅꯔꯒ ꯃꯔꯨꯚꯨꯃꯤ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯁꯣꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ, ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯁꯤ꯫ ꯄꯔꯤꯅ ꯃꯥꯒꯤ ꯕꯦꯒ ꯐꯥꯛꯇꯣꯛꯑꯒ ꯏꯁꯤꯡ ꯕꯣꯇꯜ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯁꯤꯡ ꯕꯣꯇꯜꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯄꯔꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯒꯥꯔꯗꯨꯒꯤ ꯕꯥꯏꯛ ꯇꯣꯡꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯏꯁꯤꯡ ꯕꯣꯇꯜ ꯄꯤꯈꯤꯗꯥꯏꯅꯦ? ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ, ꯁꯥꯍꯔꯨꯈ ꯈꯥꯟ ꯌꯦꯡꯍꯧꯅꯕ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗ ꯑꯩꯁꯨ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯀꯥꯎꯔꯝꯃꯦ꯫ ꯄꯔꯤꯅ ꯁꯥꯎꯅ ꯆꯩꯔꯛꯏ, ꯏꯁꯤꯡ ꯕꯣꯇꯜ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯣꯇꯨꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ, ꯃꯃꯤꯠ ꯇꯥꯡꯕ ꯑꯉꯥꯡꯅ ꯊꯕꯛ ꯁꯤꯟꯅꯔꯗꯤ ꯁꯣꯏꯕ ꯇꯥꯕꯅꯤ, ꯑꯍꯟꯅ ꯁꯦꯟꯅꯐꯝ ꯊꯣꯛꯄꯅꯤ, ꯑꯍꯟꯅ ꯊꯕꯛ ꯁꯣꯏꯔꯒ ꯑꯉꯥꯡꯗ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠ ꯁꯠ ꯁꯠ ꯆꯠꯂꯒ ꯁꯥꯍꯔꯨꯈ ꯈꯥꯟ ꯎꯅꯔꯨꯔꯁꯤ꯫
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯥ ꯃꯔꯛꯇ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯃꯔꯨꯕ ꯃꯤ ꯂꯩꯉꯣꯏ ꯃꯊꯛꯇ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯄꯔꯤꯅ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯐꯤ ꯂꯧꯊꯣꯛꯑꯒ ꯃꯅꯥꯎꯅꯨꯄꯥ ꯁꯣꯇꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ꯫ ꯁꯣꯇꯨꯅꯗꯤ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯤ, "ꯑꯩꯕꯨ ꯍꯨꯏꯗꯧꯅ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ?" ꯌꯦꯡꯊꯣꯛꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯉꯣꯏ ꯉꯥꯛꯇ ꯉꯥꯏꯕ ꯃꯐꯝꯁꯤꯗ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯆꯕꯗꯒꯤ ꯀꯤꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯁꯣꯇꯨꯅ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯂꯩꯉꯣꯏ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯔꯤꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯣꯛꯑꯒ ꯍꯥꯏꯔꯤ, "ꯑꯩꯈꯣꯏꯗꯤ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯦ, ꯀꯗꯣꯝꯗ ꯆꯠꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ." ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯦꯞꯄꯒꯤ ꯋꯥꯔꯕ ꯁꯣꯇꯨꯒꯤ ꯁꯛꯐꯝ ꯎꯔꯨꯕꯗ ꯄꯔꯤꯅ ꯍꯪꯂꯛꯏ, "ꯁꯣꯇꯨ, ꯅꯪꯕꯨ ꯀꯤꯖꯕ꯭ꯔꯥꯅꯦ?" ꯁꯣꯇꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯆꯦꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯤ, "ꯏꯆꯦ ꯂꯩꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗꯦ." ꯑꯗꯨꯕꯨ ꯃꯆꯦꯅ ꯋꯥꯖꯔꯤꯕꯗꯣ ꯃꯃꯤꯠ ꯎꯖꯗ꯭ꯔꯕꯁꯨ ꯁꯣꯇꯨꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯆꯦꯅ ꯍꯔꯥꯎꯅꯕꯒꯤꯗꯃꯛ ꯁꯥꯍꯔꯨꯈ ꯈꯥꯟꯒꯤ ꯐꯤꯂꯝ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯄꯔꯤ ꯀꯤꯖꯔꯝꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯤꯜꯂꯤꯕ ꯐꯤ ꯃꯆꯤꯗꯨ ꯄꯥꯏꯔꯒ ꯃꯊꯧꯅꯥ ꯂꯩꯅ ꯃꯔꯨꯚꯨꯃꯤꯒꯤ ꯂꯩꯉꯣꯏ ꯃꯔꯛꯇ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯏꯁꯤꯡ ꯌꯥꯎꯗꯅ ꯃꯔꯨꯚꯨꯃꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯄꯕꯨ ꯉꯝꯒꯅꯤ? ꯄꯔꯤ ꯋꯥꯔꯤ ꯂꯤꯔꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯁꯨꯝ ꯄꯤꯛꯊꯔꯛꯈꯤ꯫ ꯃꯃꯩꯗꯗꯤ ꯃꯇꯣꯝꯗ ꯂꯦꯞꯄ ꯉꯝꯗꯗꯅ ꯂꯩꯉꯣꯏ ꯃꯊꯛꯇ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯁꯣꯇꯨ ꯃꯆꯦꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯤꯕꯤꯔꯝꯕ ꯐꯤꯖꯤ ꯃꯆꯤꯗꯨ ꯄꯥꯏꯔꯒ ꯃꯆꯦꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯨꯠꯅ ꯃꯥꯔꯒ ꯆꯪꯂꯛꯈꯤ꯫ ꯁꯣꯇꯨꯅ ꯃꯆꯦꯒꯤ ꯃꯃꯤꯡ ꯀꯧꯔꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯔꯤꯗꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯇꯨꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯖꯔꯤ, "ꯑꯩꯅ ꯏꯁꯤꯡ ꯕꯣꯇꯜ ꯍꯨꯟꯗꯣꯛꯑꯝꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ꯭ꯔꯥ? ꯑꯩ ꯀꯤꯖꯔꯦ." ꯃꯆꯦꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗ ꯁꯣꯇꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯤ, "ꯏꯁꯤꯡ ꯈꯤꯇꯪ ꯄꯤꯕꯤꯌꯨ, ꯑꯩꯒꯤ ꯏꯆꯦꯒꯤꯗꯃꯛꯇ ꯏꯁꯤꯡ ꯈꯤꯇꯪ ꯄꯤꯕꯤꯌꯨ." ꯑꯗꯨꯕꯨ ꯄꯥꯛ ꯆꯥꯎꯔꯕ ꯃꯔꯨꯚꯨꯃꯤ ꯑꯗꯨꯗ ꯃꯥꯅ ꯐꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯁꯣꯇꯨ ꯃꯄꯤ ꯆꯦꯟꯊꯅ ꯀꯞꯂꯗꯨꯅ, "ꯄꯔꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯆꯦꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯤꯕꯤꯔꯝꯕ ꯀꯤꯁꯤ ꯑꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯊꯤꯕ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯣꯇꯨꯗꯤ ꯃꯃꯤꯠ ꯎꯗꯕꯅꯤꯅ ꯂꯩꯉꯣꯏ ꯃꯊꯛꯇ ꯃꯈꯨꯠꯅ ꯃꯥꯔꯒ ꯆꯠꯂꯤ꯫ ꯅꯨꯡꯁꯥ ꯁꯥꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯄꯔꯤꯅ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯂꯩꯉꯣꯏꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯣꯇꯨꯁꯨ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯔꯤꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯁꯊꯥꯟꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯁꯦꯠꯀꯗꯕ ꯐꯖꯕ ꯅꯤꯡꯊꯤꯖꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯂꯩꯉꯣꯏ ꯃꯊꯛꯇ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕꯤ ꯄꯔꯤꯕꯨ ꯄꯝꯈꯠꯇꯨꯅ ꯄꯨꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛꯄꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯕꯤꯔꯛꯈꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯔꯤꯅ ꯒ꯭ꯌꯥꯟ ꯍꯥꯏꯐꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯅꯤꯡꯊꯤꯖꯅ ꯎꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯗ꯭ꯔꯤꯞ ꯀꯥꯞꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯤ, "ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯊꯣꯛꯄꯗꯒꯤ ꯋꯥꯟꯊꯕꯅꯤ, ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯊꯛꯃꯟꯗꯕꯗꯒꯤ ꯋꯥꯟꯊꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯐꯤꯕꯝꯗꯤ ꯈꯔ ꯂꯨꯏ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯁꯣꯛꯄ ꯑꯣꯏꯗꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯗꯣꯝꯅ ꯃꯇꯝ ꯆꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯛꯂꯕꯅꯤꯅ ꯑꯉꯥꯡ ꯑꯅꯤꯃꯛ ꯁꯣꯏꯗꯅꯗꯤ ꯍꯤꯡꯂꯅꯤ." ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯔꯥꯖꯁꯊꯥꯟꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯗꯥꯛꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯖꯅ ꯇꯥꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯃꯁꯥ ꯃꯎ ꯐꯔꯕ ꯕꯣꯗꯤꯒꯥꯔꯗ ꯑꯅꯤ ꯑꯃꯁꯨ ꯂꯦꯞꯄꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯇꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒ ꯐꯃꯨꯡ ꯊꯪꯅꯅ ꯍꯤꯞꯂꯤꯕꯤ ꯃꯆꯦꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯆꯦꯗ ꯍꯟꯖꯟꯅ ꯀꯧꯔꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯄꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯇꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯝꯕꯁꯤꯗ ꯍꯔꯥꯎꯖꯔꯤ꯫ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯁꯣꯇꯨꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯒ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯄꯔꯤꯅ ꯍꯪꯂꯛꯏ, "ꯁꯥꯍꯔꯨꯈ ꯈꯥꯟꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" ꯁꯣꯇꯨꯅ ꯈꯨꯝꯂꯛꯏ, "ꯅꯪꯕꯨ ꯉꯥꯎꯔꯕ?" ꯄꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯅꯨꯄꯥꯗꯨ ꯁꯥꯍꯔꯨꯈ ꯈꯥꯟꯅꯤ꯫ ꯑꯩꯕꯨ ꯂꯩꯉꯣꯏ ꯃꯊꯛꯇꯒꯤ ꯄꯝꯈꯠꯄꯤꯔꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯛꯈꯤꯕꯅꯤ." ꯁꯣꯇꯨꯅꯗꯤ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯥꯍꯔꯨꯈ ꯈꯥꯟꯅꯗꯤ ꯅꯪꯒꯤꯗꯃꯛꯇ ꯏꯁꯩ ꯁꯛꯄꯤꯔꯝꯗ꯭ꯔꯥ?" ꯄꯔꯤꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯁꯥꯍꯔꯨꯈ ꯈꯥꯟꯅ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯅꯁꯨ ꯃꯔꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯦꯠ ꯇꯥꯍꯧꯏ." ꯁꯣꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯔꯝꯃꯤꯕ ꯃꯤꯑꯣꯏꯗꯣ ꯁꯥꯍꯔꯨꯈ ꯈꯥꯟ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯛꯂꯝꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟꯒꯤ ꯄꯩꯁꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯊꯤꯔꯝꯃꯕꯅꯤ." ꯄꯔꯤꯅ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯅꯣꯛꯂꯒ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ, "ꯑꯩꯒꯤ ꯋꯥꯁꯛ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯁꯥꯍꯔꯨꯈ ꯈꯥꯟ ꯅꯪꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ." ꯁꯣꯇꯨꯅ ꯍꯥꯏꯔꯤ, "ꯁꯥꯍꯔꯨꯈ ꯈꯥꯟꯅ ꯅꯠꯇꯦ ꯍꯥꯏꯕꯅꯤ, ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯅꯤ." ꯄꯔꯤꯅ ꯍꯥꯏꯔꯤ, "ꯅꯪꯅ ꯈꯟꯅꯤꯡꯕ ꯑꯃ ꯈꯟꯖꯔꯣ, ꯑꯩꯒꯤ ꯁꯥꯍꯔꯨꯈ ꯈꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯅ ꯊꯥꯖꯩ." ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯗꯨꯡꯒꯥꯔꯥꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯗꯨꯡꯒꯥꯔꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯤ꯫ ꯄꯔꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯈꯨꯔꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯤ꯫ ꯗꯨꯡꯒꯥꯔꯥꯝꯅ ꯍꯥꯏꯔꯛꯏ,
नखोय अनी मुंग थौना फबदि लेररोय नखोय अनी थीननब होनबद चावख्रब राजस्थान से सिंग थुंगब मखै चलुरबनी ममैद गाडू थेंगनबदगी नखोय अनी गी मरमद हायरक्तन मफम मसिदा लाक्लिबनी परीना हंगलई इंदोम चांदे कंदो हौरी दुंगारामना खुमलई नखोय अनी गी दमक्ता ओंथोकनो बाजा हौरी नखोय अनी हलकप वाना ngai हौरी मथंगी सिंदना सोतु मिट की ऑपरेशन गी दमक परीना फिरोल निंगथीजन सेटपीरी ऑपरेशन की सेम साब लुरक्प मतमदना परीना सोतुई मखुत चेन पायरगा ममित मपीरा चेन हायरी हौजिकते एखोयनी पुन्ना फमिनदुना सुमथांग येंगमिनबा यारानी ngaha ki matungdana doctor mayamna sotu operation theater da pusinkhre aduga paridi operation room mamang topam khangdana kochat chatli adubu thangnaba kada miyue amana bodyguard kharaga lunena chatkiba du urami miyue du kanano khanglabagum parina nupa dagi matung ina duna chenki aduga laibak thibadi parina yoksilakpu matamdadi nupa du chatkibana halamme nupa aduga parigeri unaba phang parina di nupa du Shahrukh Khan ni hana mabukna thajarabasu मचिमनाव अनिगी मथ्वाई कनबिरमबत नतना मागी वासक मपुंग फाहनबिरमलिबा मियुएदो कनानो हायबा असेंगबदि खंगबा ngamkhidre pari ningba kaina amuk hana changlakhi adubu mana changlakpa matamda makhoi anigi mathwai kanbirakhiba doctor adu thengnarami parina doctor adu da hangli haujikta chatkhiba miyuedu kanano doctor adu nadi kanano haidokte pari da nungsina yenglaga nokpatamak nokle pari amuk hana operation theater mamangda changlakhi adubu mana changlakpada table mathakta chithi gi envelope ama urami envelope adudi parina Shahrukh Khan da thakiba chithi yawe envelope ni envelope adugi mathakta stamp ama sunapi masina takpadi parina thakiba chithi do Shahrukh Khan na fangi adu envelope ki machi amada segairi ba aduna taklibadi manungda yawriba chithi do Shahrukh Khan na pakhre haina taklibani pari magi mabukningda Shahrukh Khan makhoibu mateng pangbirambani haina thajarabasu haujikti tasengna makki Shahrukh Khan makhoi ani gi mateng pangbirambani khanglakpada pari di onthokna haraujari mathangi sinasina sotugi mapan suba mapok nomini parina cake ama pairaga sotugi mamangda family ngasi se sotugi mamit ki operation loirba matung bandage kai thokpa nomini doctor na sotu da hanglai nang ihan hana kana uningi sotu nu khumlai Salman Khan paukhom sida ngasai makai nokmi toramba pari sapham hongkre isau sauna paithokli adubu sotu na di nokna harai pari di kappa hokraba masigi matungdana sotugi bandage ningthi jana doctor aduna lathokpirami सोतुना तमना तमना ममित पांगथोरकप मतमदना मागी ममांगदा नोकमी फमलिबि मच्चे परि हाना उखि परिना पाइरब केक अदुगी मथक्ता थालिब कैंडल अदुगी मैंगालदगी थोलकलिब मचु तरेट के चुमथांग अदो सोतुना सु उरमी चुमथांगी मरुमदा मच्चेना नोकमी फमलमलिब अदु उबदा सोतुना हारई ngasi di khwaidagi phajaba chumthang ure sotuna amuk hana mamit ubagi mathumai penjana nokli sotugi minok ururaga parina wajarama punama kawkhraduna mopanu pa sotuga punna nokminari mathangi sendana sotu machegi punna cheng chongduna sanaminari aduga atopa sennamadana pari amadi sotu school chana nabagi damakta school gi uniform setuna punna thominnarakhe hana gumna ngasi su sotu na Salman Khan gi film gi wari liri aduga parina Shahrukh Khan gi film wari liduna machimanaw anina amuk hana punna school chaminaduna ngasi gi film solution ke wari loiba phau tabi bagi damakta mayam bathagachari ekhoi gi wari ji kamdawi habadu ekhoi da soidana khangan birau mamangi episode singda like comment amadi subscribe to bikibasingmusu amukana thagarba phongdokjari